ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯀꯗꯔ ꯌꯥꯝꯅ ꯍꯩꯕ, ꯊꯕꯛ ꯁꯨꯕꯗꯤ ꯇꯟꯕ, ꯑꯍꯥꯎꯕꯗꯤ ꯆꯥꯅꯤꯡꯕ ꯐꯩꯖꯥꯎ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯐꯩꯖꯥꯎ ꯑꯁꯤ ꯀꯦꯁꯣ ꯑꯃꯗꯤ ꯉꯥꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯅꯤ꯫ ꯀꯦꯊꯕꯤ ꯑꯁꯤꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯩꯁꯤꯡꯃꯟꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯀꯌꯥ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯐꯩꯖꯥꯎꯅ ꯆꯍꯤ 15 ꯁꯨꯔꯛꯄꯗ ꯁꯅꯥꯍꯟꯕꯤꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯅꯤ ꯉꯥꯟꯕꯤꯒ ꯀꯦꯁꯣꯒꯗꯨ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ "ꯍꯩ ꯃꯃꯥ, ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥꯅꯦ? ꯂꯥꯝꯂꯦꯗ ꯑꯩꯗꯤ, ꯑꯃꯨꯛꯇ ꯌꯦꯡꯂꯨꯆꯣꯗꯅ." ꯈꯪꯗꯦꯀꯣ ꯑꯩ꯫ ꯂꯥꯝꯂꯗꯤꯅꯦ ꯃꯄꯥꯅ ꯆꯪꯂꯒꯅꯦ ꯑꯗꯨꯝ ꯌꯦꯡꯂꯨꯆꯣ." "ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯀꯃꯥꯏ ꯉꯥꯡꯅꯁꯤꯒꯦ ꯃꯁꯤꯕꯨ? ꯋꯥ ꯑꯃꯇ ꯍꯥꯏꯕ ꯍꯦꯛ ꯌꯥꯗꯦꯃꯤ꯫ ꯏꯁꯧꯅ ꯍꯥꯟꯅ ꯃꯥꯡ ꯍꯦꯛꯇ ꯊꯥꯏ ꯋꯥꯅꯤ꯫ ꯅꯆꯥꯅꯨꯄꯥ ꯁꯟ ꯍꯨꯔꯥꯟ ꯃꯥꯟꯕꯁꯤꯁꯨ ꯊꯣꯡꯒꯥꯜꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯑꯦ ꯇꯨ꯫ ꯃꯈꯨꯠꯇ ꯉꯥꯅꯨ ꯑꯃꯁꯨ ꯄꯥꯏꯔꯛꯂꯤꯅꯦ꯫ ꯀꯅꯥꯒꯤ ꯉꯥꯅꯨ ꯑꯣꯏꯔꯖꯥꯠꯅꯣ?" "ꯏꯃꯥ, ꯑꯩꯈꯣꯏꯗ ꯃꯤ ꯂꯥꯛꯑꯒ ꯑꯩ ꯍꯪꯂꯛꯑꯗꯤ ꯈꯪꯗꯦ ꯍꯥꯏꯌꯨꯀꯣ ꯏꯃꯥ꯫ ꯃꯅꯤꯡꯂꯣꯝꯗ ꯍꯦꯛꯇ ꯂꯣꯠꯂꯨꯔꯒꯦ ꯑꯩ." "ꯍꯥꯏ, ꯀꯔꯤꯅꯣꯅꯦ ꯑꯁꯤꯕꯣ? ꯃꯔꯝꯁꯨ ꯍꯥꯏꯔꯝꯗꯅ ꯃꯥꯅ ꯉꯥꯡꯂꯝꯃꯤ ꯃꯌꯥꯝꯁꯤꯕꯣ? ꯍꯩ, ꯁꯨꯝ ꯆꯒꯠ ꯉꯥꯡꯗꯅ꯫ ꯑꯁꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯋꯥꯅ ꯉꯥꯅꯨ ꯑꯁꯤ ꯍꯨꯔꯥꯜꯂꯦ꯫ ꯃꯄꯨꯗꯨꯅꯗꯤ ꯁꯥꯎꯅꯤꯡꯗꯅ ꯍꯦꯛ ꯇꯥꯟꯅꯔꯛꯂꯝꯒꯅꯤꯗꯣ꯫ ꯑꯗꯨꯗ ꯁꯣꯝꯗ ꯆꯪꯂꯛꯂꯕꯗꯤ ꯈꯪꯗꯦ ꯍꯥꯏꯌꯣꯅ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ, ꯒꯙꯥ ꯅꯨꯄꯤꯁꯤꯗꯤ꯫ ꯀꯅꯥꯒꯤ ꯀꯔꯤꯒꯤ ꯏꯃꯨꯡꯗꯒꯤ ꯍꯨꯔꯥꯜꯂꯛꯄꯅꯣꯁꯨ ꯈꯪꯗ꯫ ꯌꯦꯡꯉꯨ, ꯑꯩꯈꯣꯏꯕꯨ ꯁꯛ ꯈꯪꯕ ꯑꯣꯏꯔꯗꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯍꯨꯞꯇꯅ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯄꯥ ꯅꯪꯕꯣ? ꯂꯥꯛꯅꯤꯡꯅ ꯂꯥꯛꯎ, ꯂꯥꯛꯅꯤꯡꯗ꯭ꯔ ꯇꯣꯛꯎ꯫ ꯃꯣꯏ ꯀꯅꯥꯅ ꯃꯊꯧ ꯂꯩꯇꯈꯩ ꯂꯥꯛꯑꯣꯒꯦ? ꯑꯩꯈꯣꯏꯒꯤꯗꯤ ꯈꯪꯗꯦ, ꯎꯗꯦ, ꯂꯣꯏꯔꯦ ꯁꯤꯗ." "ꯈꯨꯔꯥ, ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ. ꯁꯣꯝꯗ ꯅꯨꯄꯥ ꯑꯃ ꯉꯥꯅꯨ ꯄꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯄ ꯎꯕꯤꯕ꯭ꯔꯥ?" "ꯑꯦ, ꯀꯔꯥꯏꯗꯤ ꯐꯥꯎꯖꯤꯜꯂꯛꯏꯅꯣ ꯁꯤꯅ? ꯎꯕꯨ ꯎꯍꯧꯗꯦꯅꯦ." "ꯏꯕꯨꯡꯉꯣ, ꯎꯗꯦ. ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗꯤ ꯍꯨꯔꯥꯟꯕ ꯌꯥꯝ ꯀꯟꯕꯅꯤ. ꯍꯨꯔꯥꯟꯕꯅ ꯍꯨꯔꯝꯂꯅꯤ ꯏꯕꯨꯡꯉꯣ." "ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯈꯨꯔꯥ. ꯃꯗꯨꯏ ꯃꯤꯗꯣ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇ ꯃꯉꯛ ꯁꯝꯗꯣ ꯂꯩꯈꯥꯏꯒꯗꯧꯅꯤ." "ꯑꯦ, ꯏꯕꯨꯡꯉꯣꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣꯅꯦ? ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯗꯤ ꯃꯥꯟꯗꯦ. ꯅꯪꯒꯤ ꯉꯥꯅꯨꯗꯨꯅ ꯀꯃꯥꯏꯅ ꯍꯨꯈ꯭ꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ?" "ꯈꯨꯔꯥ, ꯑꯩ ꯊꯪꯅꯕ ꯈꯨꯟꯗꯒꯤꯅꯤ. ꯑꯩꯅ ꯂꯝꯕꯤꯗ ꯉꯥꯅු ꯃꯌꯥꯝ ꯍꯣꯏꯔꯒ ꯄꯨꯔꯤꯉꯩ ꯉꯥꯅꯨ ꯈꯔꯗꯤ ꯈꯣꯡꯕꯥꯟꯗ ꯆꯣꯡꯊꯈꯤꯕ. ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯃꯥꯁꯨ ꯉꯥꯅꯨ ꯍꯣꯏꯕ ꯌꯥꯎꯕꯤꯒꯦ, ꯑꯩ ꯏꯊꯟꯇ ꯇꯧꯕ ꯋꯥꯔꯅꯤꯅ ꯍꯦꯛ ꯍꯥꯏꯔꯛꯄꯅꯤ. ꯑꯩꯁꯨ ꯄꯨꯛꯆꯦꯜ ꯆꯝꯊꯣꯛꯂꯨꯕ ꯍꯥꯏꯒꯗ꯭ꯔꯥ, ꯍꯣꯏ ꯍꯥꯏꯗꯅ ꯌꯥꯕꯅꯤ. ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯑꯩꯁꯦ ꯈꯣꯡꯕꯥꯟꯗꯨꯗ ꯀꯥꯎꯊꯔꯝꯂꯒ ꯉꯥꯅꯨ ꯑꯃ ꯇꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯆꯦꯟꯈ꯭ꯔꯤꯕꯅꯤꯅꯦ꯫ ꯐꯅ ꯁꯥꯡꯅ ꯇꯥꯟꯅꯔꯛꯄꯅꯤꯅ ꯐꯤꯔꯣꯜꯒꯁꯦ ꯂꯣꯏꯅ ꯀꯪꯈ꯭ꯔꯦ." ꯌꯥꯝ ꯍꯩꯁꯤꯡꯕ, ꯀꯗꯔ ꯌꯥꯝ ꯍꯩꯕ ꯅꯨꯄꯥꯅꯤꯅꯦ ꯑꯗꯨꯗꯤ꯫ "ꯏꯕꯨꯡꯉꯣ, ꯁꯤꯗ ꯁꯨꯝ ꯂꯩꯊꯣꯛꯂꯗꯤ ꯐꯪꯉꯔꯣꯏꯕꯣ? ꯐꯔꯦ ꯈꯨꯔꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ." ꯀꯌꯥꯗ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯤꯅꯦ ꯌꯦꯡꯉꯨꯅꯦꯁꯦ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤ ꯃꯈꯨꯠꯇ ꯅꯆꯥꯅꯨꯄꯥꯗꯨ ꯐꯪꯂꯝꯂꯗꯤ ꯍꯤꯡꯅꯤ ꯊꯥꯖꯗꯦꯍꯦ꯫ "ꯍꯩ, ꯋꯥꯊꯤ ꯉꯥꯡꯗꯅ ꯂꯩꯔꯅꯨ. ꯌꯦꯡꯅꯤꯡꯗꯦ, ꯆꯠꯂꯨ. ꯏꯈꯨꯏ ꯍꯦꯛ ꯈꯨꯏꯔꯗꯅ꯫ ꯀꯥꯟꯅꯗꯦ. ꯐꯩꯖꯥꯎꯅ ꯍꯨꯔꯛꯈꯤꯕ ꯉꯥꯅꯨꯗꯣ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯨꯁꯦꯅ ꯍꯥꯏꯔꯨꯈꯤꯒꯦ." ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ, ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯒꯤ ꯃꯀꯣꯛꯁꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯃꯧꯁꯤꯁꯨꯅꯤ, ꯀꯔꯤꯁꯨ ꯍꯥꯏꯗꯕ꯭ꯔꯥ ꯈꯪꯗꯦ꯫ ꯉꯥꯟꯕꯤꯗꯣ ꯏꯁꯧ ꯂꯥꯡꯂꯒ ꯃꯥꯡꯒꯣꯟꯗ ꯐꯝꯂꯒ ꯂꯩ꯫ ꯁꯣꯝꯗ ꯆꯥꯛꯈꯨꯝꯗ ꯁꯅꯥꯍꯟꯕꯤꯗꯣ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯕꯅꯤ꯫ ꯐꯩꯖꯥꯎꯗꯣ ꯍꯤꯡꯈꯣꯜꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯂꯒ ꯃꯅꯤꯡ ꯊꯣꯡꯗ ꯆꯪꯂꯛꯏ꯫ "ꯁꯤꯠ, ꯁꯅꯥꯍꯟꯕꯤ, ꯀꯩ ꯍꯦꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ?" "ꯑꯦ, ꯀꯔꯤꯅꯣ ꯍꯨꯔꯥꯟꯕꯗꯧꯅ ꯃꯅꯤꯡ ꯊꯣꯡꯗꯩ ꯆꯪꯂꯛꯏꯁꯤꯅ? ꯍꯦꯟꯖꯥꯡꯁꯦ ꯀꯔꯤ ꯊꯣꯡꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ. ꯆꯥꯛꯄꯨꯗꯤ ꯉꯁꯥꯏꯅ ꯂꯣꯏꯔꯕꯅꯤ. ꯄꯥꯕꯁꯨ ꯆꯥꯛ ꯂꯥꯝꯃꯦꯅ ꯃꯄꯥꯟꯗ ꯉꯥꯡꯈꯤꯕꯅꯤ." "ꯆꯅꯝ ꯇꯤꯜꯍꯧ ꯁꯦꯝꯖꯤꯜꯂꯨꯍꯦ. ꯊꯥꯡꯒ ꯁꯗꯟꯒꯗꯣ ꯃꯅꯤꯡꯗ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ." "ꯀꯔꯤ ꯑꯃꯨꯛ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ?" "ꯉꯥꯅꯨ ꯁꯦꯝꯒꯦ ꯇꯧꯕꯅꯤ. ꯁꯥ ꯆꯥꯗꯕ ꯀꯨꯏꯔꯦꯅ ꯑꯩꯅ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯌꯦꯞꯄꯛꯄꯅꯤꯗ. ꯆꯠꯂꯣ, ꯄꯨꯔꯛꯑꯣ." "ꯑꯃꯨꯛ ꯇꯧꯔꯕ꯭ꯔꯥ? ꯑꯗꯨꯝꯕ ꯃꯤꯒꯤ ꯄꯣꯠ ꯍꯨꯕꯁꯦ ꯇꯧꯔꯅꯣꯅ ꯑꯩꯅ ꯍꯥꯏꯔꯕꯅꯤ. ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯜꯂꯝꯂꯅꯤ, ꯀꯔꯤꯁꯨ ꯍꯥꯏꯗꯦꯅ." "ꯋꯥ ꯉꯥꯡꯗꯅ ꯂꯩꯔꯅꯨ, ꯁꯠ ꯄꯨꯔꯛꯑꯣ. ꯑꯩ ꯉꯥꯅꯨ ꯁꯦꯝꯅꯕ ꯇꯧꯔꯕꯅꯤꯀꯣ. ꯏꯃꯥꯁꯨ ꯉꯥꯡꯕꯗꯤ ꯀꯜꯂꯤ. ꯑꯩꯅ ꯌꯦꯟ ꯍꯨꯔꯥꯜꯂꯛꯑꯗꯤ ꯆꯥꯕ ꯌꯥꯎꯅꯤ. ꯉꯥ ꯍꯨꯔꯥꯜꯂꯛꯑꯦ, ꯆꯥꯕ ꯑꯗꯨꯝ ꯌꯥꯎꯏ. ꯍꯦꯟꯖꯥꯡ ꯍꯨꯔꯥꯜꯂꯛꯂꯁꯨ ꯆꯥꯕꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯥꯏꯅꯤ. ꯍꯧꯖꯤꯛ ꯊꯣꯡꯗꯣꯏꯁꯤꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯆꯥꯗꯣꯏꯅꯤ. ꯀꯥꯟꯅꯗꯦ. ꯑꯩ ꯃꯅꯤꯡꯗ ꯂꯩꯔꯝꯃꯒꯦ, ꯈꯔ ꯊꯨꯔꯣꯀꯣ." "ꯑꯣ, ꯑꯗꯨꯕꯣꯕ, ꯍꯨꯔꯒ ꯆꯥꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯊꯕꯛꯂꯣ? ꯇꯥꯗꯈꯩ ꯆꯠꯈ꯭ꯔꯤꯁꯦ ꯌꯦꯡꯉꯨꯅꯦ꯫
ꯁꯗꯟꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯑꯣ, ꯁꯤꯗ ꯂꯩꯔꯦ꯫ ꯁꯅꯥꯍꯟꯕꯤꯗ ꯁꯗꯟꯒ ꯊꯥꯡꯒ ꯄꯤꯔꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯇꯥꯕ꯭ꯔꯥ? ꯏꯁꯤꯡꯒꯗꯣ ꯈꯔ ꯁꯥꯍꯜꯂꯨꯀꯣ꯫ ꯐꯖꯅ ꯁꯦꯝꯗꯔꯒ ꯍꯥꯎꯅ ꯊꯣꯡꯉ ꯆꯥꯊꯣꯛꯀꯦ꯫ ꯑꯄꯪꯕꯒꯤ ꯃꯔꯜꯗꯤ ꯑꯁꯤꯡꯕꯅ ꯆꯥꯏ ꯍꯥꯏꯗꯨꯅꯤ꯫ ꯁꯦꯝꯃꯣ ꯁꯦꯝꯃꯣ, ꯐꯖꯅ ꯁꯦꯝꯃꯣ꯫ ꯆꯥꯛꯇꯣ ꯂꯥꯝꯂꯕꯅꯤꯀꯣ ꯑꯩ꯫ ꯑꯁ, ꯀꯩꯅꯣ ꯕꯥꯕꯥ, ꯀꯥꯏꯗꯤ ꯂꯥꯛꯏꯅꯣ? ꯀꯔꯤꯃꯠꯇꯒ ꯎꯍꯧꯗꯦꯃꯤ꯫ ꯃꯤꯍꯨꯟꯒꯁꯦ ꯌꯧꯈ꯭ꯔꯦ ꯋꯥꯅꯤ꯫ ꯏꯄꯥꯕꯨꯗꯤ ꯉꯁꯥꯏꯅ ꯃꯅꯤꯡꯗ ꯂꯩꯔꯦꯗ꯫ ꯏꯃꯧꯒ ꯅꯪꯒ ꯆꯥꯛꯈꯨꯝꯗ ꯉꯥꯡꯅꯕꯗꯣ ꯇꯥꯕꯗ ꯏꯪꯈꯣꯜꯁꯤ ꯌꯦꯡꯁꯤꯟꯅꯕ ꯁꯥꯔꯒ ꯂꯩꯔꯤꯅꯤꯅꯦ꯫ ꯇꯧꯔꯣ ꯇꯧꯔꯣ, ꯏꯄꯥ ꯃꯥꯡꯒꯣꯟꯗ ꯐꯝꯂꯒ ꯉꯥꯏꯔꯨꯈꯤꯒꯦꯀꯣ꯫ ꯍꯣꯏ ꯍꯣꯏ ꯄꯥꯕ꯫ ꯀꯦꯊꯕꯤꯗꯣ ꯌꯥꯍꯧ ꯏꯊꯦꯡ ꯊꯦꯡꯅ ꯍꯧꯒꯠꯂꯛꯂꯒ ꯃꯥꯡꯒꯣꯟꯗ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯜꯂꯒ ꯊꯣꯛꯂꯛꯏ꯫ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯅꯨꯃꯤꯠꯁꯦ ꯆꯞ ꯌꯨꯡꯂꯝꯃꯤꯗ꯫ ꯍꯩ, ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯨꯅꯦꯍꯦ꯫ ꯅꯨꯃꯤꯠ ꯋꯥꯇꯣꯟ ꯌꯧꯔꯐꯥꯎ ꯍꯧꯒꯠꯇꯈꯩ, ꯍꯧꯖꯤꯛꯇ ꯃꯅꯝ ꯏꯅꯝ ꯅꯝꯊꯤꯈꯩ ꯍꯧꯒꯠꯂꯛꯂꯤꯕ꯫ ꯏꯃꯥ, ꯅꯍꯥꯟꯋꯥꯏ ꯊꯦꯡꯅ ꯊꯦꯡꯅ ꯍꯧꯒꯠꯂꯤꯗꯨꯗꯤ꯫ ꯍꯟꯗꯛ ꯇꯥꯆꯧꯅ ꯅꯨꯄꯤ ꯊꯤꯈꯤꯕꯗꯩ ꯌꯥꯝ ꯐꯕꯤ ꯁꯥꯔꯛꯑꯅꯨ꯫ ꯅꯆꯤꯟ ꯈꯨꯝꯕꯗꯤ ꯐꯖꯅ ꯍꯩꯔꯦꯅꯦ ꯅꯪ꯫ ꯍꯦ, ꯅꯋꯥꯒ ꯀꯣꯏꯔꯨꯅꯨ꯫ ꯍꯌꯦꯡꯋꯥꯏ ꯅꯌꯨꯝ ꯄꯥꯜꯂꯒ ꯆꯠꯅꯔꯣꯏꯅꯦ ꯏꯕꯦꯝꯃ꯫ ꯑꯣ ꯌꯥꯔꯦ, ꯇꯥꯖꯅꯤꯡꯗ꯭ꯔꯦ꯫ ꯏꯃꯥꯁꯨ ꯑꯩꯈꯣꯏ ꯏꯄꯥꯕꯨ ꯑꯣꯏꯕꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯂꯤꯅꯤ꯫ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯣꯏꯔꯝꯂꯗꯤ ꯅꯍꯥꯟꯅ ꯅꯄꯥꯝꯗ ꯍꯜꯂꯛꯑꯒ ꯂꯩꯔꯣꯏꯗ꯭ꯔꯣ? ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯧꯗꯤ ꯃꯆꯥꯅ ꯇꯝꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯍꯥꯏ, ꯐꯝꯂꯤꯕ ꯐꯥꯟꯁꯤꯅ ꯅꯃꯥꯏꯗꯨꯗ ꯂꯪꯁꯤꯜꯂꯛꯀꯅꯤ꯫ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ, ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯣ꯫ ꯀꯦꯊꯕꯤꯗ ꯃꯆꯤꯟ ꯐꯩꯗꯣꯛꯂꯒ ꯆꯪꯈ꯭ꯔꯦ꯫ ꯀꯦꯁꯣꯁꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯇꯞꯅ ꯂꯥꯛꯏ꯫ ꯀꯔꯤꯅꯣ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯂꯤꯗꯨꯅ? ꯀꯩꯗꯧꯔꯒꯦ? ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕꯅꯦ, ꯅꯈꯣꯟ ꯅꯋꯥꯒꯗꯣ ꯇꯥꯍꯜꯂꯛꯑꯅꯨ ꯑꯝꯇ꯫ ꯉꯥꯅꯨ ꯁꯦꯝꯍꯧꯕꯅꯤ꯫ ꯁꯦꯝꯕ ꯂꯣꯏꯔꯒ ꯍꯥꯎꯅ ꯃꯥꯏ ꯊꯣꯡꯖꯁꯅꯤ꯫ ꯂꯥꯝꯅꯁꯨ ꯂꯥꯝꯅ ꯉꯥꯏꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯍꯥꯎꯕ ꯆꯥꯅꯤꯡꯂꯗꯤ ꯈꯔ ꯉꯥꯏꯕ ꯇꯥꯕꯅꯤ, ꯀꯩꯗꯧꯔꯒꯦ? ꯐꯩꯖꯥꯎꯅ ꯉꯥꯅꯨ ꯁꯦꯝꯕ ꯂꯣꯏꯔꯒ ꯐꯖꯅ ꯊꯣꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯦꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯁꯅꯥꯍꯟꯕꯤꯅ ꯃꯅꯦꯝ ꯃꯀꯨ ꯃꯆꯟꯅꯨꯄꯤꯕꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯍꯦꯟꯖꯥꯡꯗꯨ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯀꯦꯁꯣꯅ ꯃꯍꯤꯁꯤꯗꯤ ꯍꯥꯎꯔꯦꯍꯦ, ꯍꯥꯎꯔꯦ ꯍꯥꯎꯔꯦ꯫ ꯆꯥꯗꯕ ꯀꯨꯏꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯏꯆꯥꯅꯨꯄꯥꯅ ꯊꯣꯡꯕꯒꯤꯔ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ꯫ ꯀꯦꯊꯕꯤꯅ ꯉꯥꯡꯂꯝꯗꯥꯏꯗꯅ ꯌꯥꯝ ꯐꯕꯤ ꯁꯥꯔ ꯉꯥꯡꯅꯤ꯫ ꯆꯥꯕꯗꯤ ꯃꯥꯅ ꯍꯦꯟꯅꯗꯝ ꯆꯥꯏ꯫ ꯏꯅꯝꯃ, ꯆꯥꯁꯤꯜꯂꯨꯁꯦ꯫ ꯇꯥꯆꯧꯅ ꯋꯥꯅ ꯍꯨꯔꯥꯜꯂꯛꯄ ꯉꯥꯅꯨꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦ꯫ ꯉꯥꯡꯗ꯭ꯔꯁꯨ ꯇꯨꯃꯤꯟꯅ ꯆꯥꯔꯣ꯫ ꯄꯥꯕ ꯍꯣꯏ ꯆꯥꯍꯧꯈꯣ, ꯑꯩ ꯍꯧꯒꯠꯂꯝꯃꯒꯦ꯫ ꯍꯥꯏ, ꯅꯕꯨꯛ ꯊꯜꯂꯕ꯭ꯔꯅꯦ ꯅꯪꯕꯣ? ꯈꯔ ꯆꯥꯈꯣꯗꯅ꯫ ꯃꯌꯥꯝ ꯆꯥꯁꯤꯟꯈ꯭ꯔꯦ ꯄꯥꯕ, ꯄꯨꯛ ꯊꯜꯂꯦ꯫ ꯄꯥꯕ ꯍꯣꯏ ꯐꯖꯅ ꯆꯥꯍꯧꯔꯣ꯫ ꯐꯩꯖꯥꯎꯗꯨ ꯃꯈꯨꯠ ꯍꯥꯝꯂꯒ ꯃꯥꯡꯒꯣꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯟꯕꯤꯒ ꯀꯦꯁꯣꯒꯁꯨ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯈꯨꯠ ꯍꯥꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯀꯦꯊꯕꯤꯅ ꯃꯈꯣꯏꯅ ꯆꯥꯕꯒꯤ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯀꯦꯊꯕꯤ, ꯏꯅꯝꯃ ꯇꯧꯔꯒꯦ, ꯅꯪ ꯍꯧꯒꯠꯂꯣ꯫ ꯏꯅꯝꯃ, ꯑꯩ ꯇꯧꯕꯤꯔꯒꯦ꯫ ꯅꯍꯥꯟꯈꯩ ꯏꯅꯝꯃꯅ ꯑꯗꯨꯝ ꯇꯧꯔꯤꯗꯨꯗꯤ꯫ ꯑꯁ, ꯑꯃꯨꯛꯇꯪꯒ ꯍꯧꯒꯠꯂꯣ ꯌꯥꯔꯦ ꯍꯥꯏꯔꯛꯂꯗꯤ ꯐꯈ꯭ꯔꯅꯤꯗ꯫ ꯑꯣ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ꯫ ꯏꯅꯝꯃ ꯍꯧꯒꯠꯂꯦꯀꯣ꯫ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯅꯪꯁꯨ ꯇꯧꯕ ꯌꯥꯏꯗ ꯀꯣ꯫ ꯍꯧꯒꯠꯂꯦ ꯍꯧꯒꯠꯂꯦ꯫ ꯆꯠꯈ꯭ꯔꯦꯅꯦ꯫ ꯊꯕꯛꯁꯦ ꯇꯧꯅꯤꯡꯗ ꯂꯩꯔꯝꯃꯤ ꯖꯥꯠꯅꯤꯅꯦ꯫ ꯑꯩꯁꯨ ꯑꯔꯦꯝꯕꯗꯒꯤ ꯍꯥꯏꯔꯝꯃꯤ, ꯈꯨꯠ ꯍꯥꯝꯃꯒ ꯐꯨꯛ ꯍꯧꯒꯠꯂꯝꯂꯁꯨ꯫ ꯑꯁ, ꯌꯦꯡꯉꯨꯅꯦ ꯁꯔꯨ ꯃꯌꯥꯝꯁꯦ꯫ ꯑꯁꯤꯁꯨ ꯃꯧ ꯑꯅꯧꯕꯤꯅꯦ ꯍꯥꯏꯖꯕꯩ ꯋꯥꯅꯤ, ꯁꯥ ꯃꯔꯨꯒꯁꯦ ꯁꯦꯡꯀꯨꯞ ꯁꯥꯒꯩ ꯍꯦꯛꯇ ꯁꯥꯏꯔ ꯍꯨꯟꯗꯣꯛꯑꯝꯃꯤ꯫ ꯀꯦꯊꯕꯤꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯀꯦꯁꯣꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯆꯥꯕ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯊꯣꯡꯒꯥꯜꯒꯤ ꯁꯝꯕꯜ ꯑꯗꯨꯗ ꯃꯔꯤ ꯀꯥꯔꯒ ꯃꯥꯏꯔꯦꯟ ꯈꯔ ꯄꯥꯜꯂꯤꯕꯗꯨ ꯎꯔꯛꯏ꯫ ꯍꯩꯁ, ꯃꯥꯏꯔꯦꯟꯅꯤꯅꯦ꯫ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ꯫ ꯃꯁꯤ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯊꯕꯛ ꯇꯧꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯉꯥꯜꯂꯤꯕꯅꯤꯅ ꯃꯤꯅꯒ ꯎꯈ꯭ꯔꯗꯤ ꯏꯀꯥꯏꯖꯩ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯦꯁꯣꯗꯣ ꯁꯨꯝ ꯂꯥꯛꯏ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯍꯤꯡꯈꯣꯜꯗꯨꯒꯤ ꯃꯄꯨ ꯇꯣꯝꯆꯧꯒꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯈꯨꯔꯥ ꯀꯦꯁꯣ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯨꯡꯁꯤꯠ ꯆꯥꯕ ꯊꯣꯛꯂꯛꯂꯤꯕ꯭ꯔꯣ? ꯇꯣꯝꯆꯧ, ꯊꯣꯛꯂꯛꯂꯤꯅꯤ꯫ ꯌꯨꯝꯗ ꯁꯨꯝ ꯐꯝꯖꯤꯜꯂꯒ ꯂꯩꯕꯗꯣ ꯍꯛꯆꯥꯡ ꯁꯣꯟꯊꯔꯛꯏꯅꯤ꯫ ꯑꯗꯨꯅ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯅꯕ ꯊꯣꯛꯂꯛꯏꯅꯤꯅꯦ꯫ ꯅꯪꯗꯤ ꯊꯕꯛ ꯍꯜꯂꯛꯏꯔോ? ꯍꯣꯏ ꯈꯨꯔꯥ, ꯊꯕꯛ ꯍꯜꯂꯛꯏꯅꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯁꯨꯍꯧꯒꯗꯕꯅꯤ ꯏꯕꯣ꯫ ꯇꯥꯟꯁꯤꯟꯕ ꯌꯥꯕ ꯁꯦꯜꯁꯨ ꯇꯥꯟꯁꯤꯜꯍꯧꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯍꯌꯦꯡꯋꯥꯏ ꯑꯍꯜ ꯑꯣꯏꯔꯛꯂꯀꯥꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ ꯑꯩꯗꯧꯅ꯫ ꯍꯣꯏ ꯍꯣꯏ ꯈꯨꯔꯥ, ꯊꯕꯛ ꯁꯨꯗꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯒ ꯅꯨꯡꯉꯥꯏꯕ ꯁꯛꯅ ꯍꯤꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯊꯕꯛ ꯁꯨꯔꯒ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯟꯅ ꯇꯥꯟꯖꯕ ꯁꯦꯜꯗꯨꯅ
ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯨ ꯌꯥꯏ ꯍꯥꯏꯖꯔꯤꯕ ꯍꯣꯏ 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 ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯇꯣꯝꯆꯧꯅ ꯍꯥꯏꯕ ꯀꯩꯅꯣꯝꯃꯗꯤ ꯌꯥꯎꯔꯤ ꯃꯥꯒꯤ ꯋꯥꯉꯥꯡꯁꯦ ꯑꯩꯉꯣꯟꯗ ꯊꯑꯣꯏꯅ ꯉꯥꯡꯒꯤ ꯌꯧꯅ ꯉꯥꯡꯕꯁꯨ ꯃꯥꯜꯂꯤꯅꯦ ꯑꯗꯨꯗꯤ ꯈꯨꯔꯥ ꯂꯩꯕꯤꯍꯧꯀꯣ ꯑꯩꯁꯤ ꯌꯨꯝꯗ ꯍꯜꯂꯛꯇꯦ ꯍꯥꯏꯔꯝꯂꯅꯤ ꯆꯠꯂꯦꯀꯣ ꯈꯨꯔꯥ ꯍꯣꯏ 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 ꯆꯠꯂꯣ ꯃꯥꯒꯤꯁꯤꯕꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯄꯥꯟꯕ ꯃꯥꯏꯔꯦꯟ ꯑꯩꯅ ꯍꯨꯗꯧꯔꯦ ꯍꯥꯏꯕ ꯈꯪꯂꯕ ꯖꯥꯠꯂꯥ ꯍꯦꯔꯥ ꯂꯩꯀꯥꯏꯁꯤꯗ ꯀꯦꯁꯣꯏꯒꯤ ꯍꯨꯔꯥꯟꯕ ꯍꯩ ꯁꯤꯡꯕꯗ ꯈꯪꯒꯗꯧꯕ ꯀꯅꯥꯁꯨ ꯂꯩꯇꯦꯗ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯅꯦ ꯍꯥꯏꯕꯗ ꯆꯥꯎꯊꯣꯛꯆꯕ ꯐꯩꯖꯥꯎꯅ ꯍꯩ ꯁꯤꯡꯕꯁꯦ ꯈꯔ ꯋꯥꯠꯄꯒꯨꯝ ꯇꯧꯏ ꯍꯣꯏ 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 ꯆꯠꯂꯣ ꯃꯥꯒꯤꯁꯤꯕꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯄꯥꯟꯕ ꯃꯥꯏꯔꯦꯜ ꯑꯁꯤ ꯑꯩꯅ ꯍꯨꯗꯧꯔꯦ ꯍꯥꯏꯕ ꯈꯪꯂꯖꯥꯠꯂꯅꯦ ꯍꯦꯔꯥ ꯂꯩꯀꯥꯏꯁꯤꯗ ꯀꯦꯁꯣꯏꯒꯤ ꯍꯨꯔꯥꯟꯕ ꯍꯩ ꯁꯤꯡꯕꯗ ꯈꯪꯒꯗꯧꯕ ꯀꯅꯥꯁꯨ ꯂꯩꯇꯦꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯦ ꯍꯥꯏꯕꯗ ꯆꯥꯎꯊꯣꯛꯆꯕ ꯐꯩꯖꯥꯎꯅ ꯍꯩ ꯁꯤꯡꯕꯁꯤ ꯈꯔ ꯋꯥꯠꯄꯒꯨꯝ ꯇꯧꯏ ꯑꯁꯤ ꯍꯥꯏꯔꯒ ꯀꯦꯁꯣꯗꯣ ꯃꯝꯁꯤꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯂꯝꯕꯤꯗꯨꯗ ꯆꯠꯄ ꯁꯥꯟꯅꯩ ꯅꯨꯃꯤꯗꯥꯡꯒꯤ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯦꯁꯣꯗꯣ ꯇꯣꯝꯆꯧ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ ꯑꯩꯒꯤ ꯍꯨꯔꯥꯟꯕꯒꯤ ꯍꯩ ꯁꯤꯡꯕꯁꯤ ꯀꯅꯥꯁꯨ ꯈꯪꯂꯣꯏ ꯍꯥꯏꯗꯅ ꯌꯦꯡ ꯃꯥꯏꯔꯦꯜꯁꯤꯡꯁꯤ ꯃꯇꯨꯝ ꯌꯥꯟꯗꯔꯒ ꯀꯌꯥꯗ ꯐꯖꯅ ꯄꯥꯜꯂꯤꯅꯣꯁꯦ ꯀꯥꯟꯅꯗꯦ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯑꯃ ꯑꯅꯤ ꯄꯠ ꯍꯦꯛꯈꯤꯕꯅ ꯐꯅꯤ ꯀꯦꯁꯣꯗꯣ ꯑꯍꯜ ꯏꯑꯣꯏ ꯍꯦꯛ ꯑꯣꯏꯈꯩ ꯑꯣꯟꯊꯣꯛꯅꯁꯨ ꯂꯦꯝꯗꯕ ꯍꯥꯏꯕꯗꯨꯅꯤ ꯊꯣꯡꯒꯥꯜ ꯃꯄꯥꯟꯗ ꯌꯥꯟꯗꯔꯒ ꯄꯥꯜꯂꯤꯕ ꯃꯥꯏꯔꯦꯜꯁꯤꯡꯗꯨ ꯑꯅꯤ ꯑꯍꯨꯝ ꯍꯦꯛꯂꯒ ꯃꯌꯨꯝꯗ ꯂꯥꯛꯏ ꯀꯦꯁꯣꯗꯣ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯏ ꯉꯥꯟꯕꯤꯁꯨ ꯃꯥꯡꯒꯣꯟꯗ ꯂꯦꯞꯂꯒ ꯀꯦꯁꯣꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯊꯣꯡꯒꯥꯜꯗꯒꯤ ꯀꯦꯁꯣꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯑꯣ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯄꯤꯔꯨꯔꯤꯕꯅꯣ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯃꯁꯤꯒꯤ ꯇꯟꯖꯥ ꯃꯦꯟꯖꯥ ꯈꯪꯗꯕꯤꯁꯤꯗꯤ ꯍꯦꯟꯖꯥꯡ ꯊꯣꯡꯈ꯭ꯔꯕ꯭ꯔꯥ ꯁꯦ ꯃꯥꯏꯔꯦꯟꯁꯦ ꯊꯣꯡꯅꯕ ꯄꯤꯁꯤꯜꯂꯨꯔꯣ ꯑꯣ ꯑꯩꯅ ꯍꯨꯔꯥꯟ ꯈꯣꯡꯊꯥꯡ ꯊꯥꯡꯂꯒ ꯂꯥꯛꯑꯦ ꯈꯜꯂꯤꯁꯤꯗꯤ ꯃꯥꯏꯔꯦꯟꯁꯦ ꯍꯨꯔꯛꯄꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯍꯥꯏꯖꯍꯧꯔꯤꯁꯤꯅꯤꯀꯣ ꯅꯣꯡꯃꯗꯤ ꯆꯄꯛꯄ ꯁꯣꯏꯔꯣꯏ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯗꯣ ꯇꯥꯖꯅꯤ ꯍꯩ ꯀꯣꯛ ꯄꯤꯁꯜꯂꯨꯔꯗꯤ ꯄꯤꯔꯣꯗꯅ ꯆꯥꯕꯗꯤ ꯅꯪꯅ ꯍꯦꯟꯅ ꯑꯗꯨꯝ ꯆꯥꯅꯤ ꯑꯣ ꯄꯨꯔꯛꯂꯕꯅꯤꯅ ꯆꯥꯕ ꯇꯥꯕ ꯅꯣꯏꯅ ꯄꯨꯔꯛꯇ꯭ꯔꯗꯤ ꯑꯩꯁꯨ ꯆꯥꯈꯤꯗ꯭ꯔꯣ ꯅꯆꯥꯅꯨꯄꯥꯁꯤꯁꯨ ꯃꯄꯥ ꯂꯧꯗꯅ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯣꯏꯔꯦꯗꯅ ꯑꯩꯅ ꯍꯥꯏꯗꯤ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯇꯥꯟꯕꯁꯤꯕꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣ ꯅꯠꯇꯦ ꯀꯌꯥꯝ ꯋꯥꯕꯅꯣꯕ ꯑꯗꯨꯗꯤ ꯅꯪ ꯑꯣꯏꯅ ꯁꯨꯔꯣꯗꯅ ꯃꯤꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯅꯕꯅꯦ ꯅꯪꯁꯨ ꯆꯠꯂꯨ ꯀꯩꯅꯣ ꯅꯨꯄꯥꯅ ꯁꯨꯔꯒ ꯆꯥꯅꯤ ꯈꯜꯂꯗꯤ ꯑꯩꯈꯣꯏꯅ ꯄꯨꯁꯜꯂꯛꯏꯁꯤꯡꯁꯦ ꯄꯪꯆꯥꯗ ꯆꯥꯎ ꯍꯨ ꯐꯥꯎꯗꯤ ꯄꯨꯁꯤꯜꯂꯛꯇꯦꯗꯅ ꯑꯩꯈꯣꯏꯁꯨ ꯑꯦ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯊꯕꯛ ꯁꯨꯖꯔꯨꯗꯣꯏꯕ ꯌꯨꯝ ꯄꯥꯜꯂꯛꯂꯤꯁꯦ ꯊꯕꯛ ꯁꯨꯒꯦꯅ ꯄꯥꯜꯂꯛꯄ ꯅꯠꯇꯦ ꯇꯣ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯗꯤ ꯆꯥꯎꯈꯠꯄ ꯌꯥꯔꯣꯏꯕ ꯅꯆꯥꯅꯨꯄꯤꯁꯤꯁꯨ ꯅꯪ ꯂꯧꯗꯅ ꯇꯟꯕꯗ ꯂꯣꯏꯔꯦꯗꯅ ꯋꯥ ꯉꯥꯡꯕꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ ꯁꯦ ꯃꯥꯏꯔꯦꯜꯁꯦ ꯆꯥꯛꯈꯨꯝꯗ ꯄꯤꯁꯤꯜꯂꯨꯁꯨ ꯆꯠꯂꯨ ꯃꯥꯏꯔꯦꯟꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯑꯍꯨꯝꯅꯤꯅꯦ ꯀꯌꯥꯗ ꯐꯖꯅ ꯄꯥꯜꯂꯤꯅꯣ ꯌꯦꯡꯉꯣ ꯃꯤꯒꯤꯗꯤ ꯃꯌꯥꯡꯇꯣꯟꯗꯨ ꯊꯥꯛꯂꯒ ꯐꯖꯅ ꯊꯣꯡꯂꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤ ꯁꯅꯥꯍꯟꯕꯤꯌꯦ ꯁꯦ ꯅꯄꯥꯅ ꯃꯥꯏꯔꯦꯟ ꯂꯩꯔꯛꯏꯌꯦ ꯁꯤ ꯑꯣꯏꯅ ꯐꯖꯅ ꯊꯣꯡꯉꯣꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯟꯕꯤꯗꯣ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯃꯥꯏꯔꯦꯟꯗꯨ ꯊꯝꯂꯝꯃꯒ ꯊꯣꯛꯈ꯭ꯔꯦ ꯂꯩꯔꯛꯄ ꯃꯥꯏꯔꯦꯟ ꯀꯥꯏꯅ ꯍꯧꯖꯤꯛꯇ ꯍꯨꯔꯥꯜꯂꯛꯄꯅꯤꯅ ꯃꯥꯡꯒꯣꯜꯁꯤꯗ ꯂꯥꯎꯅꯔꯒ ꯈꯠꯅꯈ꯭ꯔꯤꯗꯨꯕꯨ ꯑꯩꯁꯦ ꯀꯩꯝ ꯈꯪꯗꯕꯩ ꯃꯑꯣꯡꯅꯤꯅꯦ ꯃꯈꯣꯏꯁꯤꯡꯁꯤꯒ ꯂꯩꯃꯤꯟꯅꯔꯤꯉꯩ ꯆꯥꯎꯈꯠꯄꯁꯦ ꯁꯨꯛꯉꯝ ꯉꯝꯂꯣꯏꯗꯧꯔꯤ ꯍꯌꯦꯡ ꯏꯆꯥꯒ ꯌꯥꯎꯔꯛꯂꯀꯥꯟꯗ ꯑꯐꯕ ꯑꯃꯠꯇ ꯇꯥꯛꯄꯤꯔꯣꯏꯗꯧꯔꯤ ꯃꯆꯥꯅꯨꯄꯤꯅꯦꯅ ꯑꯃ ꯂꯩꯔꯤꯁꯤꯅ ꯅꯣꯡꯉꯥꯟꯕꯗꯩ ꯊꯦꯡꯅꯁꯨ ꯍꯧꯒꯠꯂꯛꯀꯅꯤ ꯃꯊꯤꯕꯣꯡ ꯆꯥꯛꯁꯦ ꯆꯥꯊꯣꯛꯂꯝꯂꯒ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯃꯀꯩ ꯁꯦꯝꯂꯒ ꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗ ꯍꯜꯂꯛꯂꯅꯤ ꯑꯁ ꯑꯩꯗꯤꯅꯦ ꯑꯣꯟꯊꯣꯛꯄ ꯏꯃꯨꯡ ꯑꯃꯗ ꯌꯨꯝ ꯄꯥꯜꯂꯨꯏꯗꯀꯣ ꯀꯩꯗꯧꯔꯦ ꯅꯨꯄꯤ ꯅꯪꯅ ꯄꯣꯔꯣꯛ ꯁꯣꯟꯗꯨꯅ ꯑꯃꯨꯛ ꯂꯩꯗꯨꯅ ꯑꯦ ꯀꯥꯏꯗꯩ ꯃꯥꯏꯔꯦꯟꯅꯣ ꯁꯤꯗꯤ ꯁꯤꯕꯨ ꯑꯩꯅ ꯄꯨꯔꯛꯈꯤꯕ꯭ꯔꯅꯦ ꯑꯩꯅ ꯄꯨꯔꯛꯄꯗꯗꯤ ꯃꯥꯏꯔꯦꯟꯗꯤ ꯌꯥꯎꯈꯤꯗꯦꯗ ꯑꯣ ꯄꯥꯕꯅ ꯄꯨꯔꯛꯄꯅꯦ ꯃꯥꯏꯔꯦꯟꯁꯦ ꯊꯣꯡꯉꯣꯅ ꯏꯃꯥꯅ ꯄꯤꯁꯜꯂꯝꯕꯅꯤ ꯑꯩꯈꯣꯏ ꯄꯥꯕꯁꯤꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤ ꯄꯥꯕꯗꯩꯅꯤ ꯑꯩꯅ ꯍꯨꯔꯥꯟꯕ ꯇꯝꯂꯤꯁꯦ ꯍꯩꯇ꯭ꯔꯣ ꯄꯥꯕꯁꯤꯁꯨ ꯌꯥꯝ ꯍꯩꯅꯤ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯁꯨꯝꯃꯩꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯒ ꯀꯌꯥꯝ ꯀꯨꯏꯅ ꯆꯥꯕ ꯌꯥꯗꯧꯔꯤꯒꯦ ꯑꯩꯗꯤꯅꯦ ꯁꯨꯝꯕ ꯊꯕꯛꯁꯦ ꯀꯌా ꯄꯥꯝꯖꯗꯦꯀꯣ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯗꯤ ꯑꯩꯗꯤ ꯏꯄꯥꯝꯗ ꯆꯠꯈꯤꯗꯧꯅꯤ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯗꯤ ꯐꯠꯇꯦꯗꯅ ꯅꯨꯄꯤꯅ ꯁꯥꯎꯔꯒ ꯃꯄꯥꯝꯗ ꯆꯠꯈꯤꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯊꯕꯛꯅꯤꯀꯣ ꯑꯗꯨꯝꯕ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯥꯍꯜꯂꯛꯀꯅꯨ ꯑꯗꯨꯗꯤꯅꯦ ꯃꯈꯣꯏ ꯃꯄꯥ ꯏꯕꯥꯅꯤ ꯇꯣꯉꯥꯟꯅ ꯆꯥꯔꯁꯤ ꯏꯃꯨꯡꯁꯤꯒꯤ ꯃꯤꯁꯤꯡꯁꯤꯒ ꯁꯨꯝ ꯂꯩꯃꯤꯟꯅꯔꯗꯤ
ꯑꯩꯁꯦ ꯑꯐꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯕ ꯉꯝꯂꯣꯏꯗꯧꯔꯤ ꯏꯃꯨꯡꯒꯤ ꯃꯧꯅ ꯐꯠꯇꯦ ꯐꯠꯇꯦ ꯍꯥꯏꯅꯔꯤꯁꯦ ꯏꯃꯨꯡꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯒꯤꯁꯨ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯤ ꯃꯆꯥꯅꯨꯄꯤꯕꯨꯅ ꯃꯍꯥꯔꯥꯅꯤꯒꯨꯝꯅ ꯊꯝꯕ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯃꯧ ꯑꯩꯈꯣꯏꯅ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯅꯗꯤ ꯌꯥꯔꯣꯏꯕꯣ ꯑꯩꯁꯨ ꯌꯨꯝꯗ ꯏꯃꯥꯅꯅꯦ ꯃꯍꯥꯔꯥꯅꯤꯒꯨꯝꯅ ꯊꯝꯂꯛꯂꯤꯅꯤ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯍꯣꯏꯗ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯍꯌꯦꯡ ꯍꯦꯛꯇ ꯋꯥꯔꯤ ꯁꯥꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯣꯗꯅ ꯋꯥꯔꯤ ꯁꯥꯕ ꯅꯠꯇꯦ ꯇꯣꯉꯥꯟꯅ ꯆꯥꯔꯒꯦꯅ ꯍꯦꯛꯇ ꯍꯥꯏꯔꯗꯧꯅꯤ ꯉꯝꯗ꯭ꯔꯦ ꯃꯤꯔꯦꯝꯁꯤꯡꯁꯦ ꯁꯦꯕꯥ ꯇꯧꯕ ꯑꯩꯁꯨ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯕꯅꯤ ꯍꯧꯖꯤꯛꯇꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯐꯅ ꯐꯔꯝꯕ ꯑꯩꯁꯦ ꯃꯧ ꯐꯠꯇꯕꯤ ꯅꯝꯗꯅ ꯑꯣꯜꯍꯜꯂꯦ ꯑꯁ ꯌꯥꯔꯤꯁꯦ ꯇꯣ ꯏꯃꯥ ꯍꯣꯏꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯃꯤ ꯍꯌꯦꯡ ꯐꯖꯅ ꯍꯥꯏꯅꯔꯁꯦ ꯍꯧꯖꯤꯛꯀꯤꯗꯤ ꯆꯥꯛꯇꯣ ꯐꯖꯅ ꯊꯣꯡꯗꯣꯛ ꯏꯁꯧꯗꯣ ꯂꯥꯡꯂꯅꯨꯀꯣ ꯑꯩ ꯈ꯭ꯋꯥꯡꯁꯦ ꯉꯥꯛꯇ ꯇꯤꯡꯊꯣꯛꯂꯨꯈꯤꯒꯦ ꯐꯩꯖꯥꯎꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯁꯅꯥꯍꯟꯕꯤꯁꯨ ꯏꯁꯧ ꯂꯥꯡꯂꯒ ꯆꯥꯛꯇꯣ ꯊꯣꯡꯉꯤ ꯀꯦꯊꯕꯤꯅ ꯃꯕꯨꯡꯒ ꯃꯅꯝꯃꯒꯅ ꯈꯠꯅꯈꯤꯕꯗꯨ ꯇꯥꯍꯧꯔꯗꯨꯅ ꯃꯄꯥꯟꯗ ꯐꯝꯂꯤꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯏ ꯏꯃꯥ ꯏꯅꯝꯃꯅ ꯈꯨ ꯀꯥꯝꯂꯒ ꯏꯁꯧ ꯂꯥꯡꯂꯤꯁꯦ ꯏꯃꯥ ꯍꯣꯏ ꯄꯥꯕ ꯍꯣꯏꯗꯤ ꯀꯩꯁꯨ ꯇꯥꯕꯤꯗꯕ꯭ꯔꯣ ꯍꯥꯏ ꯀꯩꯗꯧꯔꯦ ꯐꯃꯨꯡꯗ ꯍꯤꯞꯄ ꯋꯥꯔꯕ꯭ꯔꯥ ꯊꯣꯛꯂꯛꯂꯤꯗꯤ ꯋꯥꯕ ꯋꯥꯗꯕꯒꯤ ꯋꯥ ꯅꯠꯇꯦ ꯏꯃꯥ ꯏꯅꯝꯃꯅ ꯏꯁꯧ ꯂꯥꯡꯂꯒ ꯇꯥꯆꯧꯗ ꯇꯣꯉꯥꯟ ꯆꯥꯅꯕ ꯏꯟꯁꯤꯜꯂꯤꯁꯦ ꯏꯃꯥ ꯍꯣꯏꯗꯤ ꯀꯩꯁꯨ ꯈꯪꯂꯝꯂꯣꯏꯅꯦ ꯑꯦ ꯃꯥꯗꯤ ꯀꯔꯤꯒꯤ ꯇꯣꯉꯥꯟ ꯆꯥꯅꯕ ꯏꯟꯁꯤꯜꯂꯤꯕ ꯃꯥꯒꯤ ꯀꯔꯤ ꯃꯇꯤꯛ ꯂꯩꯗꯅ ꯏꯆꯥꯅꯨꯄꯥꯗ ꯑꯗꯨꯝꯕ ꯋꯥꯗꯤ ꯀꯔꯤꯒꯤ ꯏꯟꯁꯤꯜꯂꯤꯕ ꯈꯪꯅꯤ ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯧꯗꯣꯔꯛꯁꯅꯨ ꯑꯩ ꯇꯧꯒꯦ ꯈꯪꯅꯤꯕ ꯑꯁ ꯌꯥꯔꯦꯗ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯍꯥꯟꯋꯥꯏ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯃꯥ ꯅꯪꯅ ꯇꯣꯉꯥꯟꯅ ꯆꯥꯁꯦꯅ ꯑꯩꯉꯣꯟꯗ ꯒꯤꯔꯤ ꯇꯛꯂꯒ ꯅꯝꯗꯅ ꯆꯥꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯗꯦꯗꯅ ꯏꯃꯧꯁꯤꯁꯨ ꯍꯦꯔ ꯃꯄꯥ ꯅꯪꯒꯤꯗꯣ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ꯭ꯔꯣ ꯀꯦꯁꯣꯅ ꯈꯨꯝꯒꯦ ꯇꯧꯕꯒ ꯁꯅꯥꯍꯟꯕꯤꯅ ꯆꯥꯛꯈꯨꯝꯗꯒꯤ ꯂꯧꯔꯤ ꯑꯣ ꯆꯥꯛ ꯊꯥꯡꯗꯣꯛꯂꯦ ꯆꯥꯅꯕ ꯆꯪꯕꯤꯔꯛꯑꯣ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯁꯦ ꯍꯥꯟꯅ ꯆꯥꯊꯣꯛꯅꯔꯨꯔꯁꯤ ꯂꯥꯛꯑꯣ ꯑꯩ ꯆꯪꯂꯝꯂꯒꯦꯀꯣ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯈꯔ ꯍꯩꯌꯨꯀꯣ ꯇꯥꯆꯧꯒ ꯏꯅꯝꯃꯒ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯗꯤ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯁꯤꯅꯤ ꯍꯥꯏ ꯅꯊꯤꯕꯣꯡ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯁꯦ ꯆꯥꯔꯨꯕ ꯌꯥꯗ꯭ꯔꯥ ꯁ꯭ꯋꯥꯏꯗ ꯍꯨꯏꯗꯧꯅ ꯈꯣꯡꯗꯅ ꯂꯩꯔꯅꯨ ꯇꯥꯅꯤꯡꯗꯦ ꯆꯠꯂꯨ ꯀꯦꯊꯕꯤꯗꯨ ꯃꯃꯥꯒ ꯃꯥꯟꯅꯕ ꯇꯟꯕꯒꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯪꯈ꯭ꯔꯦ ꯉꯥꯟꯕꯤꯁꯨ ꯉꯥꯏꯍꯥꯛ ꯁꯥꯎꯕꯒꯤ ꯃꯥꯡꯒꯣꯟꯗ ꯂꯩꯔꯝꯂꯒ ꯆꯥꯛ ꯂꯝꯂꯛꯄꯗꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯆꯥꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯍꯧꯒꯠꯅꯈ꯭ꯔꯦ ꯀꯦꯊꯕꯤꯁꯨ ꯆꯥꯛꯇꯨ ꯇꯣꯛꯂꯒ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯁꯅꯥꯍꯟꯕꯤꯗ ꯃꯈꯨꯠ ꯍꯥꯝꯕꯒꯤ ꯏꯁꯤꯡꯗꯨ ꯀꯟꯁꯤꯜꯂꯝꯂꯒ ꯆꯠꯈꯤ ꯇꯧ ꯅꯈꯣꯏꯅ ꯃꯥꯅꯆꯥ ꯇꯧ ꯍꯥꯏꯁꯤꯅꯤ ꯃꯊꯤꯕꯣꯡ ꯆꯥꯕꯒꯤ ꯃꯈꯨꯠꯁꯦ ꯁꯦꯡꯉꯤ ꯈꯪꯗꯦ ꯁꯦꯡꯗꯦ ꯈꯪꯗꯦ ꯆꯨꯞ ꯍꯥꯝꯈ꯭ꯔꯦ ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯑꯃꯨꯛ ꯀꯟꯁꯤꯜꯂꯝꯂꯤ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯅꯨꯡꯁꯥꯏꯕꯤꯁꯦ ꯁꯅꯥꯍꯟꯕꯤꯗꯨ ꯏꯁꯧ ꯂꯥꯡꯂꯒ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯀꯣꯜꯂꯤꯛ ꯐꯦꯡꯕꯗꯨ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯐꯖꯅ ꯊꯝꯂꯝꯂꯒ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯑꯍꯤꯡꯁꯤꯃ ꯍꯧꯈ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯛꯂꯗꯨꯅ ꯐꯩꯖꯥꯎꯗꯨ ꯑꯌꯨꯛ ꯉꯟꯅ ꯃꯤ ꯀꯅꯥꯁꯨ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯍꯧꯒꯠꯂꯒ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯌꯦꯟ ꯌꯥꯝꯅ ꯂꯣꯏꯕ ꯃꯌꯨꯝꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯌꯦꯟꯕꯥ ꯐꯖꯕ ꯑꯆꯧꯕꯗꯨ ꯃꯉꯛꯁꯝꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯂꯩꯊꯦꯛꯇꯨꯅ ꯐꯥꯏ ꯍꯨꯔꯥꯟꯕ ꯌꯥꯝꯅ ꯍꯩꯈꯤꯕꯅ ꯌꯦꯟꯕꯥꯗꯨꯁꯨ ꯈꯣꯡꯕꯒ ꯅꯪꯍꯧꯗꯦ ꯌꯦꯟꯕꯥ ꯑꯆꯧꯕ ꯐꯖꯕꯗꯨ ꯐꯩꯖꯥꯎꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯒ ꯕꯣꯔꯥ ꯑꯃꯗ ꯐꯖꯅ ꯍꯥꯞꯆꯤꯜꯂꯒ ꯊꯝꯃꯤ ꯐꯖꯔꯦꯍꯦ ꯌꯦꯟꯁꯤꯗꯤ ꯁꯤꯅ ꯍꯣꯔꯦꯟ ꯁꯅꯥꯍꯟꯕꯤ ꯁꯥꯎꯕ ꯊꯦꯝꯅꯕ ꯍꯦꯛꯇ ꯑꯣꯏꯔꯗꯧꯅꯤ ꯃꯥꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯏꯁꯧ ꯍꯥꯟꯅ ꯀꯥꯝꯂꯛꯂꯅꯤ ꯇꯣꯉꯥꯟ ꯆꯥꯔꯁꯤꯅ ꯌꯦꯟꯁꯤꯅ ꯏꯕꯥꯅꯤ ꯑꯍꯥꯟꯕ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯍꯦꯟꯖꯥꯡ ꯑꯣꯏꯅꯕ ꯀꯥꯟꯅꯗꯦ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯂꯨꯈꯤꯒꯦ ꯐꯩꯖꯥꯎꯗꯣ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯆꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯅꯥꯍꯟꯕꯤꯁꯨ ꯍꯧꯒꯠꯂꯛꯏ ꯏꯃꯨꯡ ꯃꯥꯡꯒꯣꯟꯗ ꯋꯥꯏꯔꯝ ꯁꯤꯠꯄ ꯇꯩꯕ ꯂꯣꯏꯔꯒ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯆꯪꯈꯤꯔꯝꯃꯤ ꯃꯁꯥ ꯆꯥꯏꯊꯕꯁꯨ ꯂꯣꯏꯔꯗꯨꯅ ꯑꯌꯨꯛꯀꯤ ꯀꯣꯔꯧꯍꯟꯕ ꯃꯥꯕꯨ ꯈꯣꯏꯔꯝꯃꯤ ꯀꯦꯁꯣꯔꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯃꯁꯥ ꯁꯦꯡꯗꯣꯛꯄꯗꯨ ꯂꯣꯏꯔꯒ ꯃꯥꯡꯒꯣꯟꯗ ꯐꯝꯃꯤ ꯁꯅꯥꯍꯟꯕꯤꯗꯨ ꯆꯥꯛꯈꯨꯝꯗꯒꯤ ꯏꯁꯧ ꯂꯥꯡꯂꯛꯏ ꯑꯩ ꯐꯥꯎꯗ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛꯐꯥꯎ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯍꯧꯒꯠꯇꯦꯅꯦ ꯑꯣ ꯍꯧꯒꯠꯄꯤꯔꯛꯑꯣ ꯑꯩꯁꯨ ꯇꯨꯝꯁꯤꯠꯀ ꯐꯥꯕ ꯅꯠꯇꯦ ꯍꯧꯒꯠꯂꯛꯂꯤꯁꯦ ꯃꯤꯔꯦꯝ ꯃꯌꯥꯝꯁꯤꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯗꯕ ꯌꯥꯗ꯭ꯔꯦ ꯀꯦꯊꯕꯤꯒ ꯉꯥꯟꯕꯤꯒꯗꯣ ꯁꯅꯥꯍꯟꯕꯤꯅ ꯏꯁꯧ ꯂꯥꯡꯕꯗꯨ ꯇꯥꯔꯒ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯥꯡꯒꯣꯟꯗ ꯂꯦꯞꯂꯒ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯂꯩ ꯁꯅꯥꯍꯟꯕꯤꯗꯨ ꯍꯧꯒꯠꯈ꯭ꯔꯦ ꯈꯪꯂꯕꯗ ꯃꯥꯡꯒꯣꯟꯗ ꯄ꯭ꯔꯕ ꯊꯣꯛꯂꯛꯏ ꯌꯥꯍꯧ ꯏꯊꯦꯡ ꯏꯊꯦꯡꯈꯩ ꯍꯧꯒꯠꯂꯛꯂꯒ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯌꯦꯡꯅꯗꯅ ꯂꯩꯔꯦ ꯏꯃꯥ ꯍꯣꯏ ꯀꯦꯊꯕꯤꯅ ꯄꯥꯝꯂꯤꯁꯦ ꯑꯩꯅ ꯏꯁꯧ ꯂꯥꯡꯂꯛꯂꯒ ꯈꯠꯅꯕꯗꯨꯔꯣ ꯌꯥꯏꯅ ꯁꯨꯝ ꯄꯪꯇꯧꯗꯨ ꯇꯧꯕꯗꯨꯗꯤ ꯂꯥꯟꯒꯅꯤ ꯈꯜꯂꯤ ꯍꯣꯏ
ꯀꯔꯤꯅꯣ ꯑꯌꯨꯛꯁꯤꯗ ꯄꯣꯔꯣꯛ ꯁꯣꯜꯂꯤꯗꯣ ꯍꯥ ꯅꯪꯒꯤ ꯆꯥꯛ ꯊꯣꯡꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯊꯣꯡꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯏꯃꯥ ꯑꯩꯕꯨꯗꯤ ꯋꯥꯔꯧꯕꯤꯔꯅꯨ ꯉꯁꯤꯗꯒꯤ ꯃꯤꯔꯦꯝ ꯏꯃꯥ ꯍꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕ ꯉꯝꯖꯔꯔꯣꯏ ꯃꯈꯣꯏ ꯃꯄꯥꯒ ꯏꯕꯥꯅꯤ ꯉꯁꯤꯗꯒꯤ ꯇꯣꯉꯥꯟ ꯆꯥꯖꯔꯒꯦ ꯃꯅꯤꯡꯗ ꯀꯥ ꯑꯃ ꯇꯞꯊꯔꯒ 이때 이나우ꯈꯛ ꯏꯪꯅ ꯂꯩꯖꯔꯒꯦ ꯀꯔꯤꯒꯤ ꯇꯣꯉꯥꯟ ꯆꯥꯗꯧꯔꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯃꯃꯥ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯗꯧꯕ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄꯤ ꯅꯪꯅ ꯍꯦꯛꯇ ꯏꯟꯁꯤꯜꯂꯒ ꯇꯣꯉꯥꯟ ꯆꯥꯕ ꯌꯥꯕ꯭ꯔꯣ ꯍꯩ ꯐꯩꯖꯥꯎ ꯀꯥꯏꯗ ꯂꯩ ꯊꯣꯛꯂꯛꯎ ꯂꯥꯎ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯁꯦ ꯌꯥꯅꯤꯡꯗꯦꯅ ꯍꯥꯏꯔꯨ ꯂꯥꯎ ꯐꯩꯖꯥꯎꯗꯣ ꯃꯅꯤꯡꯂꯣꯝꯗꯒꯤ ꯇꯞꯅ ꯂꯥꯛꯏ ꯑꯗꯨꯒ ꯁꯅꯥꯍꯟꯕꯤꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯒ 이마 ꯅꯃꯧ ꯅꯨꯄꯤꯁꯦ ꯇꯣꯉꯥꯟ ꯆꯥꯔꯒꯦ ꯍꯥꯏꯔꯤꯅꯦ ꯅꯍꯥꯟꯈꯩ ꯃꯌꯥꯝꯁꯤꯒꯤ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯦ ꯍꯥꯏꯅꯦ ꯃꯥꯁꯨ 이마ꯒ 이찬ꯒꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯁꯨ ꯇꯣꯉꯥꯟ ꯆꯥꯕꯁꯤꯗ ꯌꯥꯔꯦ 이마 이पे마 ꯉꯝꯃꯤꯗꯀꯣ ꯃꯧ ꯅꯣꯏꯒꯤ ꯃꯍꯩꯁꯦ ꯃꯃꯥ ꯑꯩꯉꯣꯟꯗ ꯍꯪꯒꯅ ꯋꯥ ꯍꯥꯏꯕ ꯐꯥꯎ ꯉꯝꯗꯕ ꯏꯆꯥꯁꯤ ꯉꯁꯤꯗꯤ ꯇꯣꯉꯥꯟ ꯆꯥꯔꯒꯦ ꯍꯥꯏꯔꯛꯂꯕ ꯃꯧ ꯐꯠꯇꯦ ꯍꯥꯏꯁꯤꯅꯤꯀꯣ ꯃꯧ ꯐꯠꯇꯦ 이마 ꯑꯩꯁꯨ ꯅꯍꯥꯟꯈꯩ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯕꯅꯤ ꯑꯩ ꯑꯃꯨꯛ ꯐꯕ ꯅꯃꯧꯗꯤ ꯅꯄꯨꯟꯁꯤꯗꯁꯨ ꯐꯪꯂꯣꯏ ꯌꯨꯝꯁꯤꯗ ꯏꯃꯥꯅ ꯑꯍꯜ ꯑꯃꯅꯦꯅ ꯑꯩꯕꯨ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯅ ꯑꯣꯏꯅ ꯇꯥꯛꯄꯤ ꯂꯩꯔꯦꯅꯦ ꯅꯆꯥꯅꯨꯄꯤꯅꯦꯅ ꯑꯃ ꯂꯩꯔꯤꯁꯦ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯜꯂꯀꯥꯟꯗꯅꯦ ꯊꯨꯝ ꯀꯧꯇꯥ ꯑꯃ ꯂꯣꯏꯕ ꯅꯪꯗꯅ ꯌꯨꯝꯁꯤꯗ ꯂꯥꯛꯀꯅꯤ ꯐꯅ ꯏꯪ ꯇꯞꯄꯤ ꯃꯧ ꯑꯃ ꯂꯥꯛꯂꯁꯨꯅꯦ ꯏꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯗꯤ ꯑꯗꯨꯝ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯛꯀꯅꯤ ꯀꯩꯅ ꯏꯅꯝꯃꯅ ꯍꯥꯏꯗꯨꯕ ꯑꯩꯈꯣꯏꯁꯦ ꯏꯅꯝꯃꯒꯤ ꯃꯤꯠꯇ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯄꯥꯕꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ ꯌꯨꯝꯗ ꯊꯛꯁꯤ ꯈꯥꯁꯤ ꯑꯃꯠꯇ ꯇꯝꯕꯤꯔꯛꯇ꯭ꯔꯕꯣ ꯑꯣ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯕꯤ ꯏꯕꯦꯝꯃ ꯅꯁꯥꯅ ꯆꯔꯥ ꯋꯥꯟꯕꯒꯤ ꯂꯨꯈꯥꯛ ꯐꯥꯎ ꯁꯦꯡꯖꯤꯟꯗꯅ ꯑꯩ ꯉꯥꯏꯔꯒ ꯂꯩꯕꯤ ꯃꯖꯥ ꯏꯕꯦꯝꯃ ꯌꯨꯝꯗ ꯂꯥꯛꯄ ꯃꯧ ꯑꯩꯁꯨ ꯏꯄꯥꯝꯗꯗꯤ ꯃꯍꯥꯔꯥꯅꯤꯒꯨꯝ ꯊꯝꯂꯤꯅꯤ ꯍꯌꯦꯡ ꯅꯪꯅ ꯅꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯅꯪꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯨꯅꯁꯨ ꯇꯧꯔꯛꯂꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯏꯕꯦꯝꯃ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯅꯃꯥꯏꯗꯣ ꯈꯔ ꯏꯀꯥꯏꯕ ꯈꯪꯉꯣ ꯄꯥꯕ ꯂꯩꯔꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯈꯪꯕꯗꯨꯅꯕꯨ ꯋꯥꯁꯤ ꯉꯥꯡꯂꯛꯏꯅꯤ ꯃꯈꯣꯏ ꯃꯄꯥ ꯀꯥꯟꯅꯗꯦ ꯂꯥꯛꯑꯣ ꯆꯪꯂꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯍꯟꯕꯤꯅ ꯐꯩꯖꯥꯎꯗꯣ ꯆꯤꯡꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯐꯩꯖꯥꯎꯅ ꯍꯨꯔꯥꯜꯂꯛꯄ ꯌꯦꯟꯕꯥ ꯑꯆꯧꯕ ꯐꯖꯕꯗꯣ ꯃꯇꯩ ꯃꯅꯥꯎꯈꯛ ꯃꯈꯣꯏꯒꯤ ꯀꯥꯗ ꯊꯣꯡꯂꯒ ꯆꯥꯔꯝꯃꯤ ꯑꯁꯨꯝꯅ ꯊꯥꯕꯨꯝ ꯑꯃ ꯍꯧꯈ꯭ꯔꯦ ꯐꯩꯖꯥꯎ ꯑꯃꯗꯤ ꯁꯅꯥꯍꯟꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯣꯉꯥꯟꯅ ꯀꯥ ꯑꯃ ꯁꯥꯗꯨꯅ ꯆꯥꯛꯈꯨꯝ ꯇꯣꯡꯉꯥꯜꯂꯝꯃꯤ ꯁꯨꯅꯤꯡꯗꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯅꯣꯡꯃꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯏꯟꯅꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯀꯦꯁꯧ ꯃꯆꯥꯅꯨꯄꯤꯒ ꯃꯥꯒꯤ ꯅꯨꯄꯤꯒꯒꯤ ꯃꯇꯧꯗꯣ ꯌꯦꯡꯅꯤꯡꯗꯕꯅ ꯃꯆꯥꯅꯨꯄꯥ ꯍꯣꯏꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯝꯃꯤ ꯁꯅꯥꯍꯟꯕꯤꯁꯨ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤꯗꯤ ꯅꯠꯇꯕꯅ ꯃꯀꯨꯕꯣꯛꯄꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛ ꯄꯤꯖꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯅꯥꯍꯟꯕꯤꯅ ꯆꯥꯛ ꯊꯣꯡꯂꯤ ꯐꯩꯖꯥꯎꯅ ꯅꯥꯀꯟꯗ ꯍꯤꯟꯖꯥꯡ ꯑꯗꯨ ꯁꯦꯝꯂꯤ ꯁꯤꯗꯒꯤꯗꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯕꯗꯣ ꯇꯧꯕꯤꯔꯅꯨ ꯍꯥꯟꯅ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯐꯠꯇꯕ ꯍꯩꯅꯕꯤꯗꯣ ꯁꯦꯝꯗꯣꯛꯅꯕ ꯇꯧꯔꯁꯤ ꯀꯩꯒꯨꯝꯕ ꯌꯨꯝꯁꯤꯗ ꯃꯤꯒꯤ ꯃꯄꯣꯠ ꯑꯃ ꯍꯦꯛ ꯄꯨꯁꯤꯜꯂꯛꯄꯗ ꯑꯩꯗꯤ ꯏꯄꯥꯝꯗ ꯆꯠꯈꯤꯗꯧꯅꯤ ꯑꯗꯨꯏ ꯁꯔꯨꯛ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯊꯕꯛ ꯑꯣꯏꯅ ꯊꯤꯅꯕ ꯇꯧꯕꯤꯌꯨ ꯍꯣꯏꯗ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯍꯟꯗꯛ ꯏꯕꯥꯅꯤꯅ ꯇꯣꯉꯥꯟ ꯆꯥꯔꯛꯄꯗꯒꯤ ꯑꯩ ꯃꯤꯒꯤ ꯄꯣꯠ ꯍꯨꯗ꯭ꯔꯕꯅꯤꯗ ꯂꯥꯏꯅꯗꯤ ꯌꯥꯔꯣꯏ ꯑꯃꯨꯛꯇꯤ ꯍꯨꯈ꯭ꯔꯦ ꯅꯍꯥꯟ ꯑꯩꯅ ꯀꯣꯕꯤ ꯈꯔ ꯄꯨꯔꯛꯄꯗꯣ ꯑꯗꯨꯗꯤ ꯍꯨꯔꯛꯄꯅꯤ ꯑꯗꯨꯏ ꯃꯇꯨꯡ ꯀꯩꯁꯨ ꯍꯨꯗ꯭ꯔꯕꯅꯤ ꯑꯩꯗꯤ ꯍꯥꯏꯖꯔꯤꯁꯤꯅꯤꯀꯣ ꯊꯕꯛ ꯁꯨꯅꯕ ꯇꯧꯕꯤꯌꯨ ꯄꯥꯕꯁꯨ ꯍꯥꯟꯅ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯍꯨꯗ꯭ꯔꯕ ꯃꯥꯜꯂꯦ ꯁꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯦ ꯇꯧꯕꯤꯔꯅꯨ ꯏꯃꯥꯒ ꯀꯩꯊꯕꯤꯒꯁꯨ ꯋꯥꯈꯜꯕꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯇꯣꯉꯥꯟ ꯆꯥꯁꯦꯅ ꯍꯧꯗꯣꯛꯄꯗꯤ ꯃꯈꯣꯏꯕꯨ ꯋꯥꯈꯜ ꯇꯥꯁꯅꯨ ꯇꯧꯕꯅꯤ ꯀꯗꯥꯏ ꯍꯤꯟꯖꯥꯡꯗꯨ ꯁꯦꯝꯕ ꯂꯣꯏꯔꯗꯤ ꯄꯤꯔꯛꯑꯣ ꯃꯍꯤ ꯁꯧꯔꯦ ꯂꯣꯏꯔꯦ ꯁꯦ ꯑꯗꯨꯗꯤ ꯄꯥꯕꯗꯣ ꯂꯥꯛꯄ꯭ꯔꯣ ꯑꯝꯇ ꯌꯦꯡꯂꯨꯈꯤꯒꯦ ꯑꯩꯅꯗꯤ ꯁꯤꯗ ꯑꯗꯨꯝ ꯄꯨꯟꯅ ꯂꯩꯔꯁꯦꯅ ꯍꯥꯏꯕꯗꯣ ꯌꯥꯗꯦ ꯁꯤꯗ ꯍꯦꯛ ꯂꯩꯕꯗꯣ ꯐꯖꯗꯦꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯆꯠꯂꯣ ꯄꯥꯕꯗꯣ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯂꯨꯔꯣ ꯂꯥꯛꯇ꯭ꯔꯒ ꯆꯪꯂꯒ ꯍꯦꯛ ꯀꯧꯕꯤꯔꯛꯑꯣ ꯐꯩꯖꯥꯎꯗꯣ ꯃꯄꯥ ꯀꯧꯕ ꯑꯣꯏꯅ ꯆꯪꯂꯛꯏ ꯃꯥꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯆꯥꯅꯨꯄꯤꯒ ꯃꯃꯥꯒꯗꯣ ꯆꯥꯛ ꯊꯣꯡꯕꯒꯤ ꯏꯟꯅꯔꯝꯃꯤ ꯏꯃꯥ ꯅꯪꯁꯦ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯏꯅꯝꯃꯅ ꯇꯣꯉꯥꯟ ꯍꯦꯛ ꯆꯥꯈꯤꯕꯗꯒꯤ ꯑꯩꯁꯨ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯐꯤ ꯇꯨꯕ ꯇꯝꯕ ꯆꯠꯂꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯍꯩꯔꯦ ꯁꯦꯜ ꯈꯔ ꯊꯣꯛꯏ ꯏꯃꯨꯡꯁꯤꯒꯤ ꯆꯦꯡ ꯆꯥꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯆꯥꯛꯁꯤ ꯐꯥꯎꯕ ꯊꯣꯡꯕ ꯇꯜꯂꯗꯤ ꯇꯣꯛꯑꯣ ꯆꯥꯎꯔꯅꯨ ꯍꯩ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯌꯦꯡꯉꯨ ꯅꯪꯁꯦ ꯑꯩꯅ ꯄꯣꯛꯂꯛꯂꯤꯕ ꯅꯍꯥꯟꯋꯥꯏ ꯅꯈꯣꯏ ꯄꯤꯛꯂꯤꯉꯩꯗ ꯑꯩꯅ ꯑꯃꯨꯛ ꯊꯥꯛꯑꯦꯗꯅ ꯍꯧꯖꯤꯛꯅ ꯅꯈꯣꯏꯅ ꯑꯩ ꯑꯃꯨꯛ ꯊꯥꯛꯀꯗꯕ ꯅꯣꯏ ꯄꯤꯛꯏꯉꯩꯗ ꯆꯥꯛꯀꯁꯦ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯊꯣꯡꯂꯛꯂꯤꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯊꯣꯡꯂꯨꯕꯒꯤ ꯃꯊꯧ ꯂꯩꯇꯦ ꯃꯃꯥ
ꯅꯪꯁꯨ ꯍꯥꯟꯅꯒꯤ ꯍꯩꯅꯕꯤꯗꯣ ꯈꯔꯗꯤ ꯍꯣꯡꯗꯣꯛꯑꯣ ꯀꯩꯗꯧꯔꯒꯦ ꯅꯃꯧ ꯅꯨꯄꯤꯅ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯤꯕꯁꯤꯁꯨ ꯅꯪꯒꯤ ꯂꯝꯆꯠꯇꯨꯅꯅꯤꯅꯦ ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯜꯂꯛꯀꯅꯨꯀꯣ ꯑꯩꯒꯤ ꯂꯝꯆꯠꯅ ꯀꯩꯗꯧꯔꯗꯅ ꯇꯣꯉꯥꯟ ꯆꯥꯒꯦꯔꯥ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯒꯦꯔꯥ ꯃꯈꯣꯏꯒꯤ ꯇꯧꯅꯤꯡꯕ ꯇꯧꯔꯁꯅꯨ ꯑꯩ ꯀꯩꯁꯨꯝꯇ ꯍꯥꯏꯖꯔꯣꯏꯀꯣ ꯃꯧ ꯐꯠꯇꯦ ꯋꯥ ꯂꯣꯏꯔꯦ ꯑꯣ ꯏꯅꯝꯃꯅ ꯐꯠꯇꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯏꯃꯥꯅ ꯅꯨꯡꯗ ꯆꯤꯛꯄ ꯑꯣꯏꯔꯝꯃꯤ ꯑꯩꯁꯨ ꯏꯃꯥ ꯂꯧꯗꯅ ꯂꯩꯁꯥꯕꯤ ꯀꯇꯟ ꯆꯨꯕꯤ ꯑꯣꯜꯂꯝꯂꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯏꯁꯥꯅ ꯂꯣꯏꯅ ꯈꯪꯖꯔꯦ ꯑꯗꯨꯅꯕꯨ ꯁꯦꯝꯗꯣꯛꯆꯔꯤꯁꯤꯅꯤ ꯈꯠꯅꯍꯧꯔꯣ ꯅꯃꯥꯅ ꯑꯩ ꯍꯥꯏꯔ ꯐꯩꯖꯥꯎ ꯍꯣꯏꯗ ꯆꯠꯂꯦ ꯅꯣꯏꯊꯣꯛꯇ ꯍꯧꯔꯣꯀꯣ ꯀꯦꯁꯣꯗ ꯐꯩꯖꯥꯎ ꯍꯣꯏꯗ ꯂꯥꯛꯄꯗ ꯐꯩꯖꯥꯎꯒ ꯊꯦꯡꯅꯔꯝꯃꯤ ꯕꯥꯕꯥ ꯀꯔꯤ ꯑꯃꯨꯛ ꯇꯧꯅꯔꯒꯦ ꯀꯔꯤꯕꯨ ꯑꯣꯏꯅꯤ ꯅꯃꯥ ꯑꯐꯕꯤꯒꯤ ꯃꯔꯤꯡꯗꯅ ꯀꯅꯥꯗꯤ ꯏꯕꯣ ꯆꯥꯛꯇꯨꯝ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯏꯃꯧꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯋꯥꯈꯜꯁꯦ ꯈꯔ ꯏꯪꯕꯗꯧꯅ ꯇꯧꯏ ꯏꯃꯧꯒꯤ ꯋꯥꯈꯜ ꯇꯥꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯣꯏꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯒꯨꯝꯗꯅ ꯏꯃꯥꯁꯤ ꯈꯔꯁꯨ ꯍꯦꯃꯜꯂꯕꯅꯤ ꯕꯥꯕꯥ ꯂꯥꯛꯑꯣ ꯆꯪꯂꯁꯤ ꯅꯃꯧꯅ ꯆꯥꯛ ꯂꯣꯏꯔꯝꯂꯅꯤ ꯍꯣꯏ ꯍꯣꯏ ꯆꯪꯂꯁꯤ ꯅꯆꯟꯅꯨꯄꯤ ꯑꯁꯤꯁꯨꯅꯦ ꯋꯥꯈꯜ ꯈꯔꯗꯤ ꯇꯥꯔꯕꯅꯤ ꯅꯃꯥ ꯑꯁꯤ ꯉꯥꯡꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯖꯔꯕꯅꯤ ꯃꯥꯁꯨ ꯈꯔ ꯈꯪꯖꯁꯅꯨ ꯄꯥꯕ ꯑꯅꯤꯃꯛ ꯂꯣꯏꯅ ꯍꯦꯃꯜꯂꯕꯅꯤ ꯕꯥꯕꯥ ꯅꯃꯧ ꯅꯨꯄꯤꯅ ꯆꯥꯛꯁꯨ ꯊꯥꯡꯗꯣꯛꯂꯦ ꯅꯪꯕꯨ ꯄꯥꯕꯒꯤ ꯉꯥꯒ ꯑꯃꯠꯇ ꯇꯥꯎꯕꯤꯗ꯭ꯔꯕꯣ ꯎꯀꯥꯕꯤ ꯈꯔ ꯄꯥꯕꯒꯤ ꯇꯥꯎꯕꯤꯔꯦ ꯂꯥꯛꯑꯣ ꯄꯥꯕꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯣ ꯂꯥꯛꯑꯣ ꯄꯥꯕ ꯁꯦ ꯆꯥꯛ ꯊꯥꯡꯗꯣꯛꯂꯦ ꯐꯥꯟꯁꯤꯗ ꯐꯝꯃꯣ ꯆꯥꯕ ꯍꯧꯕꯤꯔꯣ ꯄꯥꯕ ꯍꯣꯏ 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 ꯏꯃꯧꯅ ꯊꯣꯡꯕꯁꯦ ꯆꯥꯔꯒ ꯏꯄꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯨꯔꯒꯦ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ ꯀꯦꯁꯣꯁꯨ ꯆꯥꯛ ꯇꯣꯛꯂꯒ ꯃꯆꯥꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯕ ꯁꯥꯔꯒ ꯇꯨꯝꯕ ꯆꯠꯈ꯭ꯔꯦ ꯁꯅꯥꯍꯟꯕꯤꯁꯨ ꯆꯥꯛ ꯇꯣꯛꯄꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯇꯨꯝꯕ ꯆꯪꯂꯛꯂꯤ ꯊꯕꯛ ꯂꯣꯏꯔꯕꯣ ꯄꯥꯕꯁꯨ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯔꯝꯕꯅꯤꯅꯦ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯄꯥꯕꯅ ꯏꯃꯥꯒꯤ ꯋꯥꯔꯤꯅꯤꯗꯅ ꯏꯃꯥꯁꯤ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯂꯩꯀꯥꯏꯗꯁꯨ ꯃꯧ ꯐꯠꯇꯦ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯦ ꯏꯆꯥ ꯅꯨꯄꯥꯗꯣ ꯃꯧꯅ ꯁꯨꯝꯈ꯭ꯔꯦꯅ ꯂꯣꯏꯅ ꯋꯥꯔꯤ ꯁꯥꯔ ꯃꯥꯜꯂꯦ ꯑꯗꯨꯏꯕꯨ ꯁꯥꯅꯤꯡꯈꯩ ꯁꯥꯖꯁꯅꯨ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯅꯍꯥꯟꯈꯩꯗꯤ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯂꯦꯗꯅ ꯏꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯗꯤ ꯃꯧ ꯑꯃꯠꯇ ꯈꯥꯡꯕ ꯉꯝꯂꯣꯏ ꯀꯥꯟꯅꯗꯦꯁꯦ ꯇꯨꯝꯅꯕ ꯇꯧꯁꯤ ꯍꯣꯏ ꯐꯔꯦꯁꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯑꯩꯁꯨ ꯍꯌꯦꯡꯗꯤ ꯇꯥ ꯇꯣꯝꯆꯧ ꯎꯅꯔꯨꯒꯦ ꯊꯕꯛ ꯁꯨꯕ ꯈꯔ ꯌꯥꯎꯒꯦ ꯍꯪꯂꯨꯒꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯒ ꯇꯨꯝꯊꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯂꯦ ꯁꯅꯥꯍꯟꯕꯤ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯑꯌꯨꯛꯀꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯀꯦꯊꯕꯤꯁꯨ ꯉꯟꯅ ꯍꯧꯒꯠꯂꯛꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯃꯈꯣꯏ ꯌꯨꯝꯒꯤ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕꯗꯨꯗ ꯀꯦꯊꯕꯤꯗꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ ꯁꯅꯥꯍꯟꯕꯤꯁꯨ ꯐꯤ ꯊꯥꯗꯣꯛꯂꯒ ꯂꯩꯔꯝꯃꯤ ꯀꯦꯊꯕꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯔꯣ ꯍꯩꯃꯥ ꯀꯩꯅꯣ ꯏꯁꯤꯡ ꯁꯣꯛꯇꯅ ꯆꯠꯈꯤꯒꯦ ꯇꯧꯔꯤꯗꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯏꯅꯝꯃꯅ ꯐꯤ ꯊꯥꯗꯣꯛꯄꯗꯨ ꯂꯣꯏꯔꯒ ꯁꯣꯛꯂꯒꯦ ꯇꯧꯕꯅꯤ ꯏꯅꯝꯃ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯣ ꯀꯗꯥꯏ ꯕꯥꯔꯇꯤꯟꯗꯣ ꯄꯤꯔꯛꯑꯣ ꯏꯅꯝꯃ ꯁꯣꯛꯄꯤꯔꯛꯂꯒꯦ ꯁꯦ ꯅꯪꯕꯨ ꯊꯕꯛ ꯆꯠꯇꯣꯏꯔꯣ ꯑꯧ ꯏꯅꯝꯃ ꯆꯥꯛ ꯊꯣꯡꯂꯝꯂꯒ ꯆꯠꯇꯣꯏꯅꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯒꯔꯣ ꯐꯤ ꯇꯨꯏ ꯍꯥꯏꯗꯨꯕꯣ ꯍꯣꯏ ꯃꯥꯅꯦ ꯑꯗꯨꯗꯤ ꯏꯅꯝꯃ ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯅꯕ ꯇꯧꯔꯨꯈꯤꯒे ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯄꯗ ꯏꯅꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯀꯦ ꯁꯤꯡꯖꯨ ꯕꯣꯔꯥꯁꯨ ꯂꯩꯔꯛꯀꯦ ꯆꯠꯂꯦꯀꯣ ꯏꯅꯝꯃ ꯍꯣꯏ ꯆꯠꯂꯣ ꯃꯁꯛꯀꯁꯦ ꯐꯖ ꯊꯣꯛꯂꯗꯅ ꯀꯌꯥꯗ ꯃꯔꯝ ꯃꯣꯛꯂꯛꯂꯤꯅꯣ ꯏꯃꯥꯁꯤꯅ ꯀꯔꯝ ꯀꯥꯟꯗꯕꯨ ꯋꯥꯈꯜ ꯇꯥꯔꯛꯇꯣꯏꯅꯣ ꯈꯪꯗꯦ ꯁꯅꯥꯍꯟꯕꯤꯁꯨ ꯐꯤ ꯊꯥꯗꯣꯛꯄ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯐꯩꯖꯥꯎꯁꯨ ꯇꯣꯝꯆꯧ ꯎꯅꯔꯨꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ ꯐꯩꯖꯥꯎꯗꯨ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯇꯣꯝꯆꯧꯗꯨ ꯊꯣꯡꯒꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯇꯥ ꯇꯣꯝꯆꯧ ꯐꯩꯖꯥꯎ ꯀꯔꯥꯏ ꯆꯠꯇꯣꯏꯅꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯇꯥꯗ ꯎꯅꯒꯦꯅ ꯂꯥꯛꯂꯤꯅꯤ ꯇꯥꯗꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯣ ꯑꯩꯁꯨ ꯌꯥꯎꯕ ꯌꯥꯔꯗꯤ ꯈꯔ ꯌꯥꯎꯖꯒꯦꯅ ꯍꯪꯕ ꯂꯥꯛꯂꯤꯅꯤ ꯊꯕꯛꯀꯤꯕꯨꯗꯤ ꯌꯥꯒꯅꯤꯗ ꯊꯪꯅꯕ ꯈꯨꯟꯗ ꯊꯕꯛꯄꯨꯗꯤ ꯃꯌꯥꯝ ꯂꯩ ꯅꯪꯅ ꯅꯍꯥꯟꯈꯩ ꯀꯩꯗꯧꯔꯕ ꯉꯁꯤꯈꯛ ꯊꯕꯛ ꯍꯪꯂꯛꯂꯤꯁꯤꯕꯣ ꯅꯍꯥꯟꯈꯩꯗꯤ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯇꯥꯗ ꯑꯩꯁꯦ ꯅꯍꯥꯟꯈꯩ ꯑꯣꯟꯊꯣꯛꯄ ꯑꯃ ꯇꯧꯔ ꯂꯩꯔꯨꯔꯦ ꯍꯟꯗꯛꯁꯦ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯑꯗꯨꯒꯤ ꯊꯕꯛ ꯁꯨꯒꯦꯅ ꯇꯥꯗꯨꯗ ꯍꯪꯕ ꯂꯥꯛꯏꯁꯤꯅꯤ ꯐꯩ ꯑꯗꯨꯃꯥꯏ ꯋꯥꯈꯜ ꯇꯥꯔꯒ ꯊꯕꯛ ꯁꯨꯔꯗꯤ ꯍꯌꯦꯡ ꯅꯆꯥꯅꯁꯨ ꯋꯥꯈꯜ ꯇꯥꯒꯗꯧꯔꯤꯕꯅꯤꯀꯣ ꯌꯦꯡꯉꯣ ꯑꯩꯒꯤ ꯊꯣꯡꯒꯥꯜꯁꯤꯗ ꯃꯥꯏꯔꯦꯟ ꯐꯖꯕ ꯈꯔ ꯄꯥꯟꯕꯅꯤ ꯂꯩꯀꯥꯏꯒꯤ ꯁꯨꯅꯤꯡꯗꯕ ꯀꯅꯥꯅ ꯍꯨꯈ꯭ꯔꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯂꯣꯏꯅ ꯍꯦꯛꯇꯠꯂꯒ ꯄꯨꯈ꯭ꯔꯦꯗꯅ ꯍꯩꯁ ꯄꯥꯕꯅ ꯅꯍꯥꯟꯃꯨꯛ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯥꯏꯔꯦꯟ ꯄꯨꯔꯛꯄꯗꯨ ꯇꯥ ꯇꯣꯝꯆꯧ ꯍꯣꯏꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝ ꯇꯥꯔꯦ ꯇꯥꯗ
ꯍꯧꯖꯤꯛꯀꯥꯟꯁꯤꯅ ꯑꯃꯨꯛ ꯍꯨꯔꯥꯟꯕ ꯈꯔ ꯐꯔꯕ ꯃꯥꯜꯂꯦ ꯂꯩꯀꯥꯏꯒꯤ ꯄꯣꯠ ꯃꯥꯡꯕ ꯍꯨꯕꯒꯤ ꯉꯥꯡꯅꯕꯁꯦ ꯀꯌꯥ ꯇꯥꯖꯗ꯭ꯔꯦ ꯃꯊꯤꯕꯣꯡꯗꯣ ꯃꯤꯗꯒꯤ ꯑꯗꯨꯝ ꯍꯨꯔꯒ ꯆꯥꯕꯗꯣ ꯏꯀꯥꯏꯔꯝꯂꯅꯤ ꯑꯗꯨꯅ ꯃꯣꯏꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕ ꯑꯣꯏꯔꯝꯂꯅꯤ ꯃꯤꯁꯛꯇꯨ ꯀꯅꯥꯅꯣ ꯈꯪꯂꯗꯤ ꯃꯅꯝ ꯇꯦꯛꯈꯩ ꯐꯨꯗꯒꯗꯧꯕꯅꯤ ꯏꯕꯣ ꯐꯔꯦ ꯐꯔꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯒ ꯑꯩꯈꯣꯏꯗ ꯍꯦꯛ ꯂꯥꯛꯑꯣ ꯊꯕꯛꯇꯣ ꯆꯥꯛ ꯇꯣꯛꯂꯒ ꯆꯠꯀꯗꯧꯅꯤ ꯑꯧ ꯑꯍꯣꯏ ꯇꯥꯗ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁ ꯍꯨꯔꯥꯟꯕ ꯂꯦꯞꯍꯧꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯩꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯆꯩ ꯆꯥꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯟꯅ ꯋꯥꯈꯜ ꯇꯥꯍꯜꯍꯧꯕꯒꯤ ꯑꯩ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯦ ꯐꯩꯖꯥꯎꯗꯣ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ ꯁꯅꯥꯍꯟꯕꯤꯁꯨ ꯆꯥꯛ ꯂꯣꯏꯔꯝꯂꯗꯨꯅ ꯃꯄꯨꯔꯣꯏꯕ ꯂꯥꯛꯄ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯆꯥꯛ ꯂꯣꯏꯔꯕꯣ ꯅꯪꯕꯣ ꯂꯣꯏꯔꯗꯤ ꯊꯥꯡꯗꯣꯔꯛꯑꯣ ꯇꯥꯇꯣꯝꯆꯧꯒ ꯆꯥꯛ ꯇꯣꯛꯂꯒ ꯊꯪꯅꯕ ꯈꯨꯟꯗ ꯊꯕꯛ ꯆꯠꯀꯗꯣꯏꯅꯤ ꯍꯣꯏ ꯍꯣꯏ ꯆꯥꯛꯄꯨꯗꯤ ꯉꯁꯥꯏꯅ ꯂꯣꯏꯔꯕꯅꯤ ꯑꯩ ꯊꯥꯡꯗꯣꯔꯛꯂꯒꯦ ꯈꯨꯠꯀꯗꯣ ꯍꯥꯝꯗꯣꯛꯄꯤꯎꯔꯣ ꯍꯩ ꯄꯥꯕꯗꯤ ꯆꯥꯈ꯭ꯔꯕꯣ ꯉꯁꯥꯏꯅ ꯑꯩꯅ ꯄꯤꯎꯔꯦ ꯀꯣꯟ ꯐꯥꯎ ꯐꯦꯡꯕ ꯂꯣꯏꯈ꯭ꯔꯦ ꯁꯦ ꯆꯥꯛ ꯊꯥꯡꯗꯣꯛꯂꯤ ꯐꯩꯖꯥꯎꯗꯣ ꯃꯈꯨꯠ ꯍꯥꯝꯂꯨꯔꯒ ꯆꯥꯛꯇꯨ ꯆꯥꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯐꯩꯖꯥꯎ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯆꯧ ꯊꯣꯡꯒꯥꯟꯗ ꯂꯦꯞꯇꯨꯅ ꯐꯩꯖꯥꯎ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯊꯪꯅꯕ ꯈꯨꯜ ꯇꯥꯅ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯐꯩꯖꯥꯎ ꯊꯕꯛ ꯁꯨꯕ ꯆꯠꯂꯒ ꯁꯦꯜ ꯇꯥꯜꯂꯝꯃꯤ ꯀꯦꯊꯕꯤꯁꯨ ꯐꯤ ꯇꯨꯔꯒ ꯁꯦꯜ ꯇꯥꯜꯂꯝꯃꯤ ꯀꯦꯊꯕꯤꯅ ꯃꯅꯝ ꯃꯈꯣꯏꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯗꯨ ꯎꯕꯗ ꯃꯃꯥ ꯉꯥꯟꯕꯤꯗꯤ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯁꯣꯗꯨ ꯃꯆꯥꯅꯨꯄꯥ ꯐꯩꯖꯥꯎ ꯍꯣꯏꯗ ꯆꯠꯀꯦꯅ ꯊꯣꯛꯂꯛꯏ ꯉꯥꯟꯕꯤꯅ ꯃꯥꯡꯒꯣꯟꯗ ꯂꯦꯞꯂꯒ ꯆꯠꯀꯦ ꯇꯧꯔꯤꯕ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯏ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯁꯣꯗꯣ ꯃꯆꯥꯅꯨꯄꯥ ꯐꯩꯖꯥꯎ ꯍꯣꯏꯗ ꯆꯠꯀꯦꯅ ꯊꯣꯛꯂꯛꯂꯝꯃꯤ ꯉꯥꯟꯕꯤꯅ ꯃꯥꯡꯒꯣꯟꯗ ꯂꯦꯞꯂꯒ ꯆꯠꯀꯦ ꯇꯧꯔꯤꯕ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯏ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯕ ꯏꯃꯨꯡꯗꯨꯗ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯆꯥꯔꯤꯕꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯐꯥꯎꯕ ꯄꯨꯟꯕ ꯇꯜꯂꯦꯅ ꯇꯣꯉꯥꯟꯅ ꯆꯥꯈ꯭ꯔꯕ ꯃꯧꯁꯤꯅ ꯊꯣꯡꯕ ꯑꯗꯨꯝ ꯆꯥꯔꯤꯗꯨꯕꯣ ꯅꯠꯇꯦ ꯃꯄꯥ ꯅꯪꯁꯨ ꯃꯧꯁꯤꯅ ꯁꯨꯝꯕꯗ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯍꯩ ꯃꯃꯥ ꯑꯩ ꯅꯍꯥꯟꯈꯩ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯕꯅꯤ ꯐꯅꯁꯨ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯅꯪ ꯑꯃ ꯋꯥꯈꯜ ꯇꯥꯕ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯅꯪ ꯂꯩꯕ ꯃꯐꯝꯁꯤꯗ ꯆꯥꯛ ꯆꯥꯔꯒ ꯌꯣꯠꯄ ꯌꯥꯔꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯃꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯆꯥꯔꯨꯕꯅ ꯍꯦꯟꯅ ꯐꯩꯅꯦ ꯐꯠꯇꯦ ꯍꯥꯏꯔꯤꯕ ꯅꯃꯧꯁꯤꯅ ꯅꯆꯥꯅꯨꯄꯥꯕꯨꯁꯨ ꯋꯥꯈꯜ ꯇꯥꯍꯜꯂꯦꯗꯅ ꯊꯕꯛ ꯁꯨꯕ ꯆꯠꯇꯅ ꯁꯦꯜ ꯇꯥꯜꯂꯤ ꯏꯆꯥꯅꯨꯄꯤ ꯀꯦꯊꯕꯤꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯃꯅꯝꯃꯒ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯗꯨꯅ ꯍꯦꯟꯖꯥꯡꯒ ꯂꯥꯟꯅꯗꯅ ꯑꯋꯥꯠ ꯑꯄꯥ ꯍꯪꯅꯔꯦ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯇꯣꯉꯥꯟ ꯇꯥꯔꯤꯁꯦ ꯃꯃꯥꯔꯣ ꯅꯠꯇ꯭ꯔꯒ ꯅꯃꯧ ꯅꯨꯄꯤ ꯍꯣꯏꯔꯣ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤꯅꯦ ꯅꯪ ꯖꯨꯒꯣꯠ ꯋꯥꯏꯔꯝ ꯀꯌꯥ ꯆꯥꯔꯣꯏꯀꯣ ꯍꯟꯗꯣꯛꯎꯁꯦ ꯏꯃꯧꯅ ꯑꯩ ꯂꯥꯛꯇꯦꯅ ꯂꯦꯞꯂꯒ ꯌꯦꯡꯗꯅ ꯂꯩꯔꯝꯂꯅꯤ ꯑꯦ ꯆꯠꯈꯤꯅꯤꯍꯦ ꯍꯥꯏꯒꯨꯝꯗꯅ ꯑꯩꯁꯨ ꯂꯥꯟꯗꯕꯗꯤ ꯅꯠꯇꯦꯗ ꯏꯄꯨꯔꯣꯏꯕꯁꯨ ꯍꯥꯟꯅꯒꯨꯝ ꯃꯤꯒꯤ ꯄꯣꯠ ꯍꯨꯕꯗꯣ ꯍꯨꯗ꯭ꯔꯦ ꯏꯆꯥꯅꯨꯄꯥꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯒ ꯁꯦꯜ ꯇꯥꯜꯂꯦ ꯏꯆꯥꯅꯨꯄꯤꯁꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯐꯤꯒꯁꯦ ꯐꯖ ꯐꯖꯕ ꯇꯨꯔꯗꯅ ꯁꯦꯜ ꯌꯥꯝꯅ ꯇꯥꯜꯂꯦ ꯑꯩꯁꯤꯕꯨ ꯍꯧꯖꯤꯛꯄꯨ ꯏꯃꯧꯁꯤꯗ ꯑꯃꯨꯛ ꯀꯧꯈꯤꯒꯗ꯭ꯔꯅꯦ ꯑꯣꯟꯊꯣꯛꯅꯗꯤ ꯏꯀꯥꯏꯔꯦꯗ ꯏꯃꯧꯁꯦ ꯂꯥꯟꯗꯤ ꯂꯥꯟꯈꯤꯗꯕꯅꯤꯗꯣ ꯏꯃꯥ ꯀꯔꯤꯅꯣ ꯃꯥꯡꯒꯣꯟꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂ ꯂꯩꯗꯨꯕꯣ ꯆꯥꯛ ꯊꯥꯡꯗꯣꯛꯑꯦ ꯆꯥꯔꯣꯁꯤ ꯂꯥꯛꯑꯣ ꯄꯥꯕꯗꯤ ꯏꯅꯝꯃ ꯍꯣꯏꯗ ꯆꯠꯈ꯭ꯔꯕꯣ ꯆꯠꯈ꯭ꯔꯦ ꯏꯆꯥ ꯏꯃꯧꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗꯣ ꯅꯨꯡꯉꯥꯏꯕꯅꯤꯗ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯎꯕ ꯍꯥꯎꯇꯕ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯗꯣ ꯑꯃꯨꯛ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯍꯧꯖꯤꯛꯇ ꯑꯐꯕꯤ ꯁꯥꯔꯛꯂꯅꯨ ꯏꯃꯥꯅ ꯐꯠꯇꯦ ꯍꯥꯏꯔꯤꯕ ꯏꯅꯝꯃꯁꯦ ꯇꯣꯉꯥꯟ ꯆꯥꯅꯤꯡꯕ ꯅꯠꯇꯦ ꯊꯥꯏꯅ ꯏꯃꯥꯒ ꯑꯩꯒꯅ ꯇꯧꯈ꯭ꯔꯤꯁꯤꯡꯗꯣ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯆꯥꯈ꯭ꯔꯤꯅꯤ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯈꯟꯖꯤꯜꯂꯒ ꯌꯥꯝ ꯏꯀꯥꯏꯈ꯭ꯔꯖꯥꯠꯅꯤ ꯏꯅꯝꯃꯗꯤ ꯏꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯣ ꯉꯥꯏꯔꯤꯅꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯨꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯀꯥꯏꯅ ꯋꯥꯔꯤ ꯌꯥꯝ ꯁꯥꯈ꯭ꯔꯖꯥꯠꯅꯤ ꯀꯥꯟꯅꯗꯦ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯎꯔꯁꯤ ꯍꯌꯦꯡ ꯉꯟꯅ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯃꯤꯒꯤ ꯐꯨꯔꯤꯠ ꯂꯣꯏꯁꯤꯟꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤꯕꯅꯤ ꯂꯥꯛꯑꯣꯀꯣ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯦ ꯉꯥꯟꯕꯤꯗꯣ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ ꯉꯥꯟꯕꯤꯗꯣ ꯁꯅꯥꯍꯟꯕꯤ ꯊꯣꯛꯂꯛꯄ꯭ꯔꯅ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯌꯦꯡꯖꯩ ꯊꯣꯛꯂꯛꯂꯕꯁꯨ ꯍꯦꯛ ꯋꯥꯔꯤ ꯁꯥꯔꯨꯕꯗꯤ ꯉꯝꯖꯔꯝꯗꯦ ꯁꯅꯥꯍꯟꯕꯤꯁꯨ ꯃꯃꯥꯒꯤ ꯃꯇꯧꯗꯣ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕꯗꯨꯗ ꯉꯁꯤꯗꯤ ꯀꯧꯔꯒ ꯍꯦꯛꯇ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯉꯥꯟꯕꯤꯗꯣ ꯉꯁꯤꯁꯨ ꯂꯦꯞꯇꯨꯅ ꯃꯃꯧ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯁꯅꯥꯍꯟꯕꯤ ꯊꯣꯛꯂꯛꯄ ꯎꯕꯗ ꯅꯥꯀꯟꯗ ꯂꯩꯁꯤꯜꯂꯒ ꯂꯦꯞꯇꯨꯅ ꯂꯩ ꯏꯃꯥ ꯍꯥꯎꯅꯦ ꯏꯃꯥꯕꯨ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯆꯥꯔꯦ ꯅꯆꯟꯅꯨꯄꯤꯅꯅꯦ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯄꯤꯖꯔꯝꯃꯦ ꯃꯅꯝꯃꯒꯤ ꯐꯨꯔꯤꯠ ꯑꯃꯁꯨ ꯇꯨꯕ ꯂꯣꯏꯔꯦ
ꯍꯣꯔꯦꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ ꯏꯕꯦꯝꯃ ꯁꯅꯥꯍꯟꯕꯤ ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯃꯥꯅ ꯏꯃꯧꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯅꯃꯧꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯏꯃꯥ ꯅꯃꯧꯒꯤꯁꯨ ꯑꯔꯥꯟꯕ ꯃꯌꯥꯝ ꯂꯩꯌꯦ ꯏꯃꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯍꯟꯕꯤꯗꯣ ꯃꯅꯦꯝꯗ ꯈꯣꯏꯔꯝꯃꯤ ꯑꯦ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯏꯃꯧ ꯂꯥꯟꯗꯦ ꯏꯃꯧꯅ ꯂꯥꯜꯂꯦꯅ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯌꯦꯡꯉꯣꯏ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯃꯃꯥꯡ ꯍꯣꯇ꯭ꯔꯣꯡ ꯍꯧꯔꯝꯕ ꯏꯃꯨꯡꯁꯦ ꯏꯃꯧꯅ ꯍꯤꯔꯝ ꯆꯨꯝꯅ ꯂꯣꯏꯅ ꯃꯦꯟꯁꯤꯟꯕꯅꯤ ꯏꯃꯥꯅ ꯁꯦꯝꯗꯣꯛꯇ꯭ꯔꯕ ꯏꯄꯨꯔꯣꯏꯕ ꯏꯆꯥꯕꯨ ꯏꯃꯧꯅ ꯂꯣꯏꯅ ꯁꯦꯝꯗꯣꯛꯄꯅꯤ ꯏꯃꯥꯁꯨ ꯋꯥꯈꯜ ꯇꯥꯔꯕꯅꯤ ꯑꯩꯅ ꯇꯧꯖꯔꯨꯕ ꯏꯔꯥꯜꯁꯤꯡꯗꯣ ꯏꯃꯧꯗ ꯉꯥꯛꯄꯤꯌꯣ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦꯗ ꯏꯃꯥ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯀꯦꯊꯕꯤꯁꯨ ꯍꯜꯂꯛꯂꯅꯤ ꯅꯆꯥꯅꯨꯄꯥꯁꯨ ꯊꯕꯛ ꯍꯜꯂꯛꯂꯅꯤ ꯃꯈꯣꯏ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯆꯥꯛꯈꯨꯝꯗꯒꯤ ꯄꯣꯠꯆꯩꯁꯦ ꯍꯥꯟꯅꯒꯤ ꯆꯥꯛꯈꯨꯝꯗ ꯑꯝꯇ ꯂꯣꯏꯅ ꯍꯣꯟꯖꯤꯜꯂꯨꯈꯤꯒꯦ ꯏꯃꯥꯁꯨ ꯌꯥꯎꯒꯦ ꯏꯃꯧꯅ ꯊꯟꯇ ꯍꯣꯟꯕ ꯋꯥꯅꯤ ꯏꯃꯥ ꯌꯥꯎꯒꯦ ꯏꯃꯥ ꯌꯥꯎꯒꯦ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯄꯣꯠꯁꯤꯡꯗꯨ ꯂꯣꯏꯅ ꯍꯣꯟꯖꯤꯜꯂꯤ ꯀꯦꯁꯣꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯨ ꯎꯕꯗ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ ꯍꯥꯟꯅꯒꯨꯝꯅ ꯆꯥꯛꯈꯨꯝ ꯄꯨꯟꯗꯨꯅ ꯃꯈꯣꯏ ꯏꯃꯨꯡꯗꯨ ꯅꯨꯡꯁꯤꯅꯅ ꯍꯔꯥꯎꯅ ꯄꯥꯜꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯍꯟꯕꯤꯅ ꯆꯥꯛꯇꯨ ꯊꯣꯡꯂꯤ ꯀꯦꯊꯕꯤꯅ ꯍꯤꯟꯖꯥꯡ ꯁꯦꯝꯂꯒ ꯃꯇꯦꯡ ꯄꯥꯡꯂꯤ ꯉꯥꯟꯕꯤ ꯑꯃꯗꯤ ꯀꯦꯁꯣꯅ ꯃꯥꯡꯒꯣꯟꯗ ꯐꯝꯂꯒ ꯃꯆꯥꯅꯨꯄꯥꯅ ꯊꯕꯛ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯃꯃꯥ ꯋꯥꯈꯜꯒꯗꯣ ꯈꯔ ꯏꯪꯕ꯭ꯔꯣ ꯀꯃꯥꯏ ꯇꯧꯒꯦꯅꯦ ꯏꯃꯧꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯁꯤꯕꯨ ꯍꯩꯅꯕ꯭ꯔꯣ ꯇꯥꯅꯤꯡꯗꯦꯗ ꯍꯅꯨꯊꯪꯗ ꯈꯠꯅꯕꯒ ꯑꯃꯨꯛ ꯍꯧꯕꯤꯔꯛꯂꯅꯨ ꯃꯍꯧꯁꯥ ꯅꯠꯇ꯭ꯔꯦ ꯌꯥꯝ ꯍꯣꯡꯂꯦ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯀꯩ ꯀꯥꯟꯗꯕꯗ ꯁꯨꯝ ꯆꯒꯠ ꯆꯒꯠ ꯈꯠꯅꯕ ꯍꯧꯗꯅ ꯂꯩ ꯅꯁꯛꯇꯨ ꯎꯕꯗ ꯍꯦꯛꯇ ꯂꯛꯅꯅꯤꯡꯉꯛꯄ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯇꯣꯛꯂꯤꯗꯅ ꯏꯆꯥꯅꯨꯄꯥ ꯐꯩꯖꯥꯎꯗꯨꯅ ꯃꯝꯅꯁꯤꯐꯥꯎ ꯍꯜꯂꯛꯇꯦ ꯃꯣꯏꯒꯤ ꯊꯕꯛꯇꯨꯕꯨ ꯅꯨꯃꯤꯠ ꯇꯥꯔꯐꯥꯎ ꯁꯨꯕ ꯖꯥꯠꯂꯣ ꯅꯪꯅ ꯄꯣꯔꯣꯛ ꯁꯣꯠꯃꯟꯗꯅ ꯅꯆꯥꯅꯨꯄꯥꯗꯤ ꯊꯣꯡꯒꯥꯟꯗꯕꯨ ꯆꯪꯂꯦꯗꯨ ꯈꯨꯗꯤꯒ ꯊꯤꯗꯅ ꯁꯤꯔꯝꯗꯧ ꯃꯥꯜꯂꯨꯔꯕꯅꯦ ꯑꯩꯗꯤ ꯇꯥꯅꯤꯡꯗꯦꯗ ꯑꯁꯤꯕꯨ ꯋꯥꯅꯤꯅ 이봉아 ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯣ ꯍꯜꯂꯦ ꯏꯃꯥ ꯍꯩ ꯉꯁꯤꯗꯤ ꯌꯨꯝꯕꯨꯗꯨꯒꯤ ꯁꯪꯒꯣꯏ ꯁꯥꯕꯗꯣ ꯂꯣꯏꯁꯤꯜꯂꯝꯃꯦ ꯊꯦꯡꯂꯐꯥꯎ ꯊꯕꯛ ꯁꯨꯗꯅ ꯂꯩꯊꯣꯛꯎꯔꯦ ꯑꯗꯨꯅ ꯊꯦꯡꯂꯩꯅꯤ ꯐꯔꯦ ꯐꯔꯦ ꯅꯈꯣꯡ ꯅꯈꯨꯠꯀ ꯍꯥꯝꯗꯣꯛꯂꯨꯔꯣ ꯆꯠꯂꯣ ꯆꯠꯂꯣ ꯐꯩꯖꯥꯎꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯅꯥꯍꯟꯕꯤꯅ ꯃꯅꯦꯝ ꯃꯀꯨꯕꯨ ꯆꯥꯛ ꯆꯥꯔꯁꯦ ꯍꯥꯏꯅ ꯀꯧꯔꯛꯄꯗꯒꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯗꯕꯤ ꯃꯅꯦꯝ ꯑꯃꯗꯤ ꯃꯀꯨ ꯃꯄꯨꯔꯣꯏꯕ ꯃꯆꯟꯅꯨꯄꯤꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯗꯨꯅ ꯁꯅꯥꯍꯟꯕꯤ ꯌꯨꯝꯗꯨꯒꯤ ꯑꯐꯕ ꯃꯃꯧ ꯑꯃꯗꯤ ꯌꯨꯝ ꯀꯣꯏꯕꯤ ꯂꯩꯃ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏ ꯏꯃꯨꯡꯅ ꯑꯗꯨꯝꯅ ꯍꯣꯡꯂꯛꯄ ꯋꯥꯈꯜ ꯇꯥꯔꯛꯄꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯁꯅꯥꯍꯟꯕꯤꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ ꯍꯥꯟꯅꯒꯨꯝꯅ ꯃꯈꯣꯏ ꯏꯃꯨꯡ ꯅꯨꯡꯁꯤꯅꯔꯝꯗꯕ ꯑꯗꯨꯁꯨ ꯐꯈ꯭ꯔꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ ꯃꯧ ꯈꯨꯗꯤꯡꯃꯛ ꯐꯠꯇꯕ ꯅꯠꯇꯦ ꯃꯇꯥꯡ ꯃꯇꯝꯅ ꯐꯠꯇꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯕꯅꯤ ꯍꯥꯏꯕꯗꯨ ꯁꯅꯥꯍꯟꯕꯤꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯑꯃꯗꯤ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯇꯥꯛꯄꯅꯤ ꯆꯍꯤ ꯐꯥꯔꯛꯄꯗ ꯁꯅꯥꯍꯟꯕꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯔꯝꯃꯤ ꯃꯅꯦꯝ ꯃꯀꯨ ꯑꯅꯤꯗꯨ ꯃꯁꯨ ꯐꯪꯂꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯐꯩꯖꯥꯎꯁꯨ ꯃꯆꯥ ꯌꯥꯎꯔꯕꯗ ꯊꯕꯛ ꯂꯦꯞꯄ ꯌꯥꯗꯦ ꯈꯟꯅ ꯃꯆꯥꯒꯤꯗꯃꯛ ꯑꯐꯕ ꯃꯄꯥ ꯑꯃ ꯑꯣꯏꯅꯕ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯍꯦꯟꯅ ꯇꯥꯜꯂꯝꯃꯤ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯗꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯋꯥꯠꯇ ꯄꯥꯗꯅ ꯄꯥꯟꯈꯤꯔꯝꯃꯤ